ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯦꯂꯣꯏ ꯁꯥꯗꯨꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯐꯝꯗꯨ ꯌꯥꯝꯅ ꯐꯖꯩ, ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤ꯫ ꯃꯆꯨ ꯃꯆꯨꯒꯤ ꯂꯝꯂꯛꯀꯤ ꯅꯥꯄꯤ ꯃꯈꯜꯁꯤꯡ ꯍꯧꯏ꯫ ꯑꯉꯧꯕ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ, ꯑꯉꯥꯡꯕ ꯃꯈꯜ ꯃꯈꯜꯒꯤ ꯄꯤꯛꯇꯛꯅ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯏꯔꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯃꯒꯨꯟ ꯍꯥꯞꯂꯤ꯫ ꯃꯐꯝ ꯑꯗꯨ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯍꯩꯅꯕꯤ ꯃꯐꯝꯅꯤ, ꯃꯌꯥꯝꯅ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯅꯕ, ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯅꯕ꯫ ꯃꯥꯏꯕ ꯐꯅ ꯌꯥꯝꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯆꯪꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯦꯂꯣꯏ ꯑꯗꯨ ꯃꯁꯛꯁꯨ ꯂꯝꯕꯥ ꯂꯩꯇꯅ ꯐꯖꯩ ꯍꯥꯏꯅ ꯊꯦꯡꯅꯔꯛꯄ ꯎꯈꯤꯕꯁꯤꯡꯅ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯃꯤ꯫ ꯋꯥ ꯋꯥ ꯂꯥꯎꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯅꯤ꯫ ꯃꯥꯏꯕ ꯈꯔ ꯈꯔ ꯇꯝꯕ ꯌꯥꯝꯅ ꯅꯥꯄꯜ ꯇꯧꯕ ꯄꯥꯃꯦꯜ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯃꯇꯣꯝꯇ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯍꯦꯔꯥ, ꯑꯩꯕꯨ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯏ, ꯅꯨꯄꯤ ꯐꯪꯉꯨ, ꯐꯪꯂꯕꯁꯨ ꯑꯊꯤꯕ ꯐꯪꯅꯤ ꯀꯥꯏꯅ, ꯁꯤꯌꯥ ꯈꯪꯅꯤꯗꯅ, ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ, ꯀꯣꯏꯔꯣꯏ ꯍꯥꯏꯗꯅ ꯀꯣꯏꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯦ ꯃꯥꯏꯕꯅꯤꯅꯦ, ꯃꯥꯏꯕ, ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯥꯔꯒ ꯂꯧꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯕ? ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯅꯨꯄꯤ ꯐꯪꯉꯣꯏ ꯍꯥꯏꯕꯗꯨꯕꯨ ꯑꯗꯨꯕꯨꯗꯤ ꯈꯔ ꯐꯔꯦ꯫ ꯑꯩꯅ ꯇꯝꯂꯤꯕ ꯃꯥꯏꯕꯁꯤꯕꯨ ꯑꯔꯦꯝꯕꯅꯤ, ꯂꯥꯏ ꯇꯤꯟ ꯑꯃꯠꯇ ꯃꯥꯌꯣꯛꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯄꯁꯤꯗꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤꯅꯦ ꯕꯨꯠ ꯇꯨꯝ ꯇꯝꯅꯁꯟꯁꯤꯔ ꯈꯪꯗꯦ ꯁꯛꯇꯥꯁꯤꯡꯗꯨꯒꯤ ꯃꯌꯨꯝꯗ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯅꯕ ꯃꯐꯝ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯤ꯫ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯑꯩꯅ ꯁ꯭ꯋꯥꯏ ꯌꯧꯔꯛꯏꯁꯤꯅ? ꯑꯁ, ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯅꯕꯅꯤꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯔꯦꯗ ꯑꯩꯗꯤ꯫ ꯍꯦꯔꯥ, ꯀꯤꯐꯝ ꯊꯣꯛꯇꯦꯗ, ꯍꯦꯂꯣꯏꯗꯤ ꯃꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕꯣꯏ, ꯑꯁꯦꯡꯕꯒꯤ ꯊꯣꯛꯄ ꯖꯥꯠꯂꯥ ꯃꯣꯏꯅ ꯍꯥꯏꯅꯔꯤꯁꯤꯕꯣ? ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕ ꯍꯦꯂꯣꯏ ꯀꯧꯕꯒꯤ ꯃꯟꯇ꯭ꯔꯗꯣ ꯍꯦꯛꯇ ꯆꯥꯡ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯣꯝꯇ ꯑꯃꯨꯛ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯅꯣ, ꯍꯦꯂꯣꯏ ꯊꯣꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯁꯃꯤꯡ ꯐꯥꯎꯕ ꯑꯃꯠꯇ ꯐꯪꯗꯦꯅꯦ꯫ ꯑꯁ, ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯈꯣꯏꯗꯧꯁꯤ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯦꯗ, ꯇꯧꯔꯨꯕ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇꯦ꯫ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯐꯝ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯂꯛ ꯄꯦꯜꯍꯟꯒꯦꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯣꯏꯗꯧꯔꯤ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯞꯅ ꯀꯧꯔꯛꯏ, ꯌꯥꯝꯅ ꯊꯣꯠꯅ ꯃꯦꯡꯅ꯫ ꯈꯨꯔꯥꯁꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯀꯣ꯫ ꯄꯥꯃꯦꯜꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ, ꯁꯠ ꯃꯃꯥꯏ ꯂꯩꯊꯣꯛꯏ꯫ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯊꯣꯜꯂꯕꯤ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯃꯦꯜ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯐꯖꯩ ꯍꯥꯏꯗꯨꯅ ꯉꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯤꯕꯅ ꯀꯞꯂꯥꯀꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯍꯪꯂꯛꯏ꯫ ꯀꯅꯥꯅꯣ ꯅꯪꯗꯤ? ꯅꯨꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ, ꯀꯅꯥ ꯃꯥꯟꯒꯦ, ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯅꯦ꯫ ꯄꯥꯃꯦꯜ ꯃꯨꯟꯅꯒ ꯌꯦꯡꯗꯦ, ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯈꯨꯝꯃꯤ, ꯈꯪꯗꯦ, ꯍꯦꯂꯣꯏ ꯍꯥꯏꯕꯗꯨꯔꯥ? ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯒ ꯇꯞꯅ, ꯃꯥꯅꯤ, ꯑꯩꯗꯤ ꯍꯦꯂꯣꯏꯅꯤ꯫ ꯑꯗꯣ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤꯗꯃꯛ ꯀꯔꯤ ꯀꯔꯤ ꯄꯨꯕꯤꯔꯛꯄꯒꯦ? ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯦ, ꯑꯗꯣ ꯑꯩꯗꯤ ꯀꯔꯤꯝꯇ ꯄꯨꯖꯔꯛꯇꯦ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯒ ꯇꯞꯅ ꯇꯞꯅ ꯆꯠꯂꯒ ꯍꯥꯏꯔꯛꯏ, ꯏꯁ, ꯑꯩꯕꯨ ꯃꯤꯍꯥꯠꯄꯤꯗꯧꯅ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯈꯨꯔꯥ, ꯉꯁꯤ ꯄꯨꯔꯛꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯄꯨꯕꯤꯔꯛꯄ ꯇꯥꯔꯦ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤ꯫ ꯄꯥꯃꯦꯜ ꯍꯦꯂꯣꯏꯗꯨꯅ ꯁꯥꯎꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯀꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯂꯧꯖꯔꯨꯒꯦ, ꯀꯔꯤ ꯑꯣꯏꯅ ꯄꯨꯖꯔꯛꯎꯒꯦ? ꯈꯪꯗꯦ, ꯁꯅꯥꯔ ꯂꯨꯄꯥꯔ ꯄꯩꯁꯥꯔ? ꯍꯧꯖꯤꯛꯇꯤ ꯆꯠꯂꯨꯔꯅꯨꯗ, ꯋꯥꯅꯅꯕꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣ꯫ ꯄꯥꯃꯦꯜ ꯍꯦꯂꯣꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯤꯕꯗꯤ ꯈꯔ ꯐꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯗꯨꯅ, ꯈꯨꯔꯥ, ꯁꯤꯗ ꯂꯩ ꯃꯔꯛꯇ ꯐꯝꯅꯤꯡꯗ꯭ꯔꯣ? ꯑꯩꯗꯤ ꯄꯥꯈꯪ ꯁꯔꯤꯁꯨ ꯅꯠꯇꯦ, ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯨꯕꯁꯨ ꯅꯠꯇꯦ, ꯈꯨꯔꯥ ꯀꯥꯏꯅ ꯀꯧꯔꯛꯄꯁꯤꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯑꯩꯅꯗꯤ ꯀꯔꯤ ꯀꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯗꯅ ꯏꯆꯜ ꯀꯧꯒꯗꯕꯁꯨ ꯍꯦꯂꯣꯏꯅꯤ,
ꯍꯨꯌꯨꯝ ꯂꯥꯏꯔꯦꯝꯕꯤꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯎꯗꯈꯩ ꯍꯜꯂꯝꯗꯣꯏ ꯄꯣꯠꯅꯤ꯫ ꯍꯦꯂꯣꯏꯗꯨꯅ ꯅꯣꯛꯂꯒ ꯑꯩꯒꯤ ꯃꯤꯡ ꯊꯥꯁꯅꯥ ꯀꯧꯏ, ꯑꯗꯨꯝ ꯃꯤꯡ ꯑꯣꯏꯅ ꯀꯧꯕꯤꯔꯕꯁꯨ ꯌꯥꯏ, ꯏꯆꯜ ꯀꯧꯔꯕꯁꯨ ꯏꯌꯥꯗ ꯌꯥꯏꯗ, ꯑꯩꯁꯨ ꯏꯕꯨꯡ ꯍꯥꯏꯗꯅ ꯍꯦꯛꯇ ꯀꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯄꯥꯃꯦꯜꯗꯨ ꯀꯤꯕ ꯈꯔ ꯐꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯁꯛ ꯐꯖꯕꯤ ꯍꯦꯂꯣꯏꯒꯤ ꯇꯥꯏꯕꯪꯗ ꯉꯥꯏꯍꯥꯛ ꯇꯥꯎꯕ ꯍꯧꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏ ꯍꯥꯏꯔꯗꯤ ꯈꯔ ꯐꯩꯗꯅ, ꯈꯨꯔꯥ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪ, ꯑꯗꯨꯁꯨ ꯅꯍꯥ, ꯑꯔꯤꯕꯁꯨ ꯅꯠꯇꯦ, ꯈꯨꯔꯥ ꯀꯧꯔꯛꯄꯗꯨꯗꯤ ꯊꯋꯥꯏꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯍꯣꯏ, ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯨꯡ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯀꯌꯥꯝ ꯋꯥꯕ ꯄꯣꯠꯅꯣ ꯑꯗꯨꯕꯣ꯫ ꯑꯗꯣ ꯍꯌꯦꯡ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯒꯦꯔꯥ ꯄꯩꯁꯥ ꯑꯣꯏꯒꯦꯔꯥ ꯄꯨꯔꯛꯄ ꯀꯥꯎꯅꯤꯀꯣ꯫ ꯂꯥꯛꯑꯣ, ꯁꯨꯝ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯁ꯭ꯋꯥꯏꯗ ꯅꯤꯡꯊꯤꯅ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯍꯧꯔꯤꯕ ꯃꯆꯨ ꯃꯆꯨꯒꯤ ꯅꯥꯄꯤ ꯑꯃꯗꯤ ꯂꯝꯂꯛꯀꯤ ꯂꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯁꯨ ꯀꯌꯥꯗ ꯐꯖꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯗꯤ ꯌꯦꯡꯉꯨꯕꯗ ꯏꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ, ꯍꯦꯂꯣꯏꯅ ꯂꯩꯕ ꯃꯐꯝ ꯑꯣꯏꯕꯒꯤꯔ ꯐꯖꯩ ꯑꯁꯦꯡꯕ, ꯑꯁ ꯐꯖꯈ꯭ꯔꯦꯗ꯫ ꯁꯤꯅꯅꯤꯅꯦ ꯍꯦꯂꯣꯏ ꯊꯦꯡꯅꯕ ꯃꯤꯁꯤꯡꯅ ꯃꯌꯨꯝꯗ ꯁꯨꯡꯍꯟ ꯍꯟꯅꯤꯡꯗ꯭ꯔꯤꯕꯁꯦ꯫ ꯍꯦꯂꯣꯏꯗꯨꯅ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯅꯦ? ꯑꯗꯣ ꯏꯕꯨꯡꯁꯨ ꯌꯥꯝ ꯐꯖꯩ, ꯌꯥꯝ ꯉꯥꯎꯖꯩꯀꯣ꯫ ꯍꯥ, ꯑꯋꯣꯏꯕꯒꯤꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁ ꯌꯥꯝ ꯍꯔꯥꯎꯔꯦꯍꯦ ꯑꯩꯗꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯁꯤꯗꯅ꯫ ꯑꯩꯁꯨ ꯃꯥꯏꯕꯅꯤ, ꯅꯪꯅ ꯍꯦꯂꯣꯏꯅꯤ, ꯁꯛꯍꯦꯟꯕꯤ ꯍꯦꯂꯣꯏ, ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯟꯅꯔꯅꯤ꯫ ꯑꯩꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯦ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯄꯥꯝꯗꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯔꯣꯏꯗ꯫ ꯄꯥꯃꯦꯜꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ, ꯑꯣ, ꯁꯣꯅꯣ ꯆꯨꯕ ꯅꯨꯄꯥ ꯈꯔ ꯂꯩꯔꯤꯌꯦ, ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯂꯧꯔꯁꯨ ꯌꯥꯏ, ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ, ꯃꯔꯝ ꯃꯣꯛꯑꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯈꯔ ꯂꯩꯔꯤ, ꯑꯩꯗꯤ ꯃꯗꯨ ꯍꯩꯅꯗꯦꯗ꯫ ꯑꯊꯤꯕ ꯅꯨꯄꯤꯁꯤꯗꯤꯅꯦ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯅꯧꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯊꯤꯕꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯧꯗꯣꯏ ꯁꯔꯨꯛ ꯅꯪꯒꯨꯝꯕꯤ ꯁꯛ ꯐꯖꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯈꯟꯖꯔꯤꯕꯅꯤ, ꯑꯗꯨꯅꯕꯨ ꯃꯥꯏꯕ ꯇꯝꯂꯤꯕꯁꯤꯅꯤ꯫ ꯑꯗꯣ ꯅꯣꯏ ꯍꯦꯂꯣꯏꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯐꯥꯒꯜꯂꯤ ꯍꯥꯏ꯫ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣই ꯈꯨꯜꯒꯤ ꯏꯃꯥꯟꯅꯕ ꯐꯅꯌꯥꯝꯅ ꯍꯦꯂꯣꯏ ꯑꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯣ ꯁꯤꯗꯒꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯔꯅꯨꯀꯣ, ꯑꯩꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯁꯦꯕ꯫ ꯍꯦꯂꯣꯏꯗꯨꯅ ꯅꯣꯛꯂꯒ, ꯑꯗꯣ ꯍꯌꯦꯡ ꯄꯩꯁꯥ ꯄꯨꯔꯛꯄ ꯀꯥꯎꯅꯤꯀꯣ꯫ ꯑꯁ ꯀꯩꯗꯧꯕꯒꯤ ꯀꯥꯎꯗꯣꯏꯅꯣ, ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯕꯕꯨ ꯁꯨꯛꯀꯥꯎ ꯍꯦꯛ ꯀꯥꯎꯔꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯄꯥꯃꯦꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯑꯦ, ꯀꯔꯤꯅꯣ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯏꯆꯥ ꯅꯨꯄꯥꯁꯦ, ꯅꯠꯇꯦ ꯃꯤꯅꯒ ꯑꯣꯖꯥ ꯃꯥꯏꯕ ꯀꯥꯏꯅꯒ ꯀꯧꯔꯒ ꯊꯧ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯅꯤꯛꯂꯛꯑꯕ꯭ꯔꯣ ꯏꯆꯥꯕꯣ? ꯄꯥꯃꯦꯜ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯒꯗꯨ ꯁꯠ ꯍꯟꯖꯤꯟꯈꯤ꯫ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯑꯁꯤꯕꯣ, ꯉꯥꯛꯇꯪ ꯃꯨꯛꯆꯕꯁꯤꯗ, ꯑꯗꯨꯒ ꯑꯃꯠꯇ ꯅꯠꯇꯦ, ꯃꯔꯝꯗꯨꯗꯤꯅꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯍꯌꯦꯡꯗꯤ ꯄꯩꯁꯥ ꯈꯔ ꯌꯥꯝꯅ ꯄꯤꯌꯨꯀꯣ, ꯑꯩꯈꯣꯏꯒꯤ ꯑꯣꯖా ꯃꯥꯏꯕꯗ ꯄꯤꯅꯕ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯄꯤꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯁꯤꯗ ꯄꯥꯃꯦꯜꯗꯣ ꯑꯃꯨꯛ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯦꯂꯣꯏꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯄꯥꯟꯗ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯛꯏ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯗꯨꯅ, ꯑꯁ ꯈꯪꯗꯦꯗ ꯏꯆꯦ, ꯍꯟꯗꯛꯀꯤ ꯍꯦꯂꯣꯏꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯔꯛꯄꯗ ꯑꯍꯜ ꯂꯃꯟꯅ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤꯗꯁꯨ ꯑꯗꯨ ꯃꯉꯥꯏ, ꯍꯦꯂꯣꯏ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯍꯦꯂꯣꯏꯗꯨꯗꯒꯤ ꯅꯤꯡꯊꯤꯖꯅ ꯍꯥꯏꯖꯔꯒ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯂꯧꯕ ꯌꯥꯏ, ꯏꯅꯥꯛ ꯈꯨꯜꯂꯤ ꯀꯥꯏꯅ ꯇꯥꯗ꯭ꯔꯅꯦ ꯏꯆꯦ? ꯍꯣꯏ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯏ, ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯩꯃꯥ, ꯏꯆꯦꯗꯤ ꯇꯥꯗ꯭ꯔꯤꯕ ꯋꯥ ꯑꯣꯏꯔꯦ, ꯈꯨꯜ ꯄꯨꯝꯕ ꯃꯁꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯅꯔꯕꯅꯤ, ꯍꯦꯂꯣꯏ ꯑꯣꯛꯅꯕꯒꯤ ꯋꯥꯔꯤꯗꯨꯅꯤꯗ꯫ ꯄꯥꯃꯦꯜꯒꯤ ꯑꯄꯣꯛꯄꯤ ꯊꯔꯣ ꯁꯪꯕꯤꯅ, ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯈꯔꯕꯨꯗꯤ ꯇꯥꯏꯗ, ꯍꯟꯗꯛꯇꯤꯅꯦ ꯍꯛꯆꯥꯡꯒ ꯉꯝꯗꯕꯒ ꯀꯌꯥꯁꯨ ꯊꯣꯛꯇꯕꯗꯨꯗ ꯃꯨꯟꯅꯗꯤ ꯇꯥꯗꯦ꯫ ꯑꯗꯣ ꯀꯅꯥ ꯑꯅꯧꯕ ꯑꯃꯃꯨꯛ ꯑꯣꯛꯅꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁ ꯏꯆꯦ,
ꯑꯅꯧꯕ ꯍꯥꯏꯕꯕꯨ ꯏꯇꯩꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯣ ꯃꯤ ꯈꯔ ꯋꯥꯡꯕ ꯀꯨꯆꯨ ꯈꯔ ꯃꯨꯇꯛ ꯇꯧꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯗꯨꯗꯣ ꯏꯅꯧ ꯅꯧꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯍꯩꯅꯕꯤ ꯌꯥꯝꯅ ꯁꯥꯊꯤꯕꯤ ꯍꯦꯂꯣꯏꯗꯣ ꯑꯣꯛꯅꯗꯅꯅꯦ ꯑꯁ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ ꯀꯌꯥꯗꯤ ꯋꯥꯔꯨꯔꯦ꯫ ꯍꯩꯃꯥ ꯑꯩꯗꯤ ꯇꯥ ꯂꯥꯛꯇꯦꯅꯦꯍꯦ, ꯃꯗꯨꯕꯨ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯃꯥ ꯑꯣꯛꯅꯕꯁꯦ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯅꯩꯅꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯎ ꯇꯝꯃꯤ꯫ ꯑꯁ ꯏꯆꯦ, ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ, ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯏꯆꯥꯅꯨꯄꯥꯗꯣ꯫ ꯑꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕꯁꯦ, ꯑꯌꯨꯛ ꯑꯉꯟꯕꯒꯨꯝꯕꯁꯦ ꯍꯦꯛꯇ ꯍꯨꯔꯥꯟꯕꯗꯧꯅꯅꯦ ꯃꯤꯒꯁꯦ ꯀꯨꯔꯨꯞ ꯀꯨꯔꯨꯞꯀ ꯌꯦꯡꯉꯒ ꯃꯃꯤꯠ ꯃꯅꯥꯒꯁꯦ ꯏꯊꯛꯀ ꯊꯛꯈꯩ ꯍꯦꯛꯇ ꯂꯩꯔꯝꯕ꯫ ꯁꯤꯁꯦ ꯍꯨꯔꯥꯟꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯄꯥꯛꯊꯔꯒ ꯆꯠꯂꯗꯅ ꯈꯣꯡꯊꯥꯡꯒꯁꯤꯅ ꯃꯈꯣꯜꯒ ꯍꯧꯍꯟꯗ꯭ꯔꯤꯕ, ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯒ ꯇꯞꯅ ꯇꯞꯅ ꯊꯦꯡꯂꯨꯕ ꯁꯣꯛꯂꯨꯕꯁꯦ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯉꯤ ꯄꯣꯠꯅꯤ꯫ ꯍꯩꯃꯥ ꯀꯔꯤ ꯃꯑꯣꯡꯅꯣꯅꯦ ꯑꯗꯨꯗꯤ? ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯑꯍꯜꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯃꯑꯣꯡ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩꯅ꯫ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯃꯨꯛꯇ ꯇꯥꯗꯦꯅ꯫ ꯑꯗꯨꯅꯦꯃꯤ ꯏꯆꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯁꯦ꯫ ꯑꯗꯨꯒ ꯅꯠꯇꯦꯁꯦ, ꯁꯤꯅꯤꯁꯦ, ꯑꯣ ꯍꯦꯂꯣꯏꯗꯨꯅꯅꯦ ꯄꯩꯁꯥꯁꯦ ꯄꯤꯔꯛꯎ ꯄꯤꯔꯛꯎ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯌꯦ꯫ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯦꯂꯣꯏꯗꯨꯗ ꯉꯥꯎꯈꯤꯗꯅ ꯃꯥꯅ ꯍꯥꯏꯕꯁꯦ ꯌꯥꯗꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕ, ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯒꯤ ꯑꯔꯩꯕ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯍꯦꯂꯣꯏꯗꯨꯗ ꯄꯤꯊꯣꯛꯄꯗꯅꯦ, ꯀꯔꯤꯅꯣꯅꯦꯍꯦ ꯄꯤꯊꯣꯛꯄꯗ ꯄꯤꯊꯣꯛꯄꯗ ꯂꯟ ꯊꯨꯝꯒꯁꯦ ꯃꯌꯦꯡ ꯖꯔ ꯖꯔ ꯇꯥꯔꯕꯅꯦꯃꯤ ꯏꯆꯦ ꯅꯪꯕꯣ꯫ ꯅꯠꯇꯦ, ꯁꯤꯕꯨ ꯀꯔꯝꯕ ꯍꯦꯂꯣꯏꯅꯣ ꯍꯧꯅꯔꯤꯕ꯭ꯔꯥꯕ? ꯍꯦꯂꯣꯏꯗꯒꯤ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯂꯧꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯇꯥꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯦꯂꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯂꯧꯋꯦ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯏꯆꯦ ꯅꯪꯕꯣ꯫ ꯊꯔꯣꯁꯪꯕꯤ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯃꯑꯣꯡ ꯃꯑꯣꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏ ꯇꯤꯟꯗ ꯁꯨꯝ ꯄꯩꯁꯥ ꯀꯠꯂꯤꯗꯅ, ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯨꯝꯃꯤ, ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯁꯦ ꯄꯩꯁꯥꯗꯤ ꯄꯥꯝꯕꯅꯤꯍꯦ, ꯅꯪ ꯈꯪꯗ꯭ꯔꯣ? ꯁꯦꯁꯦ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯏꯁꯤꯡꯗ ꯄꯩꯁꯥ ꯊꯥꯗꯔꯤꯕꯗꯣ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯐꯝꯗ ꯀꯠꯆꯔꯤꯕꯅꯤ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ꯫ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡꯗ ꯄꯩꯁꯥ ꯊꯥꯗꯔꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯦ ꯍꯥꯏꯗꯅ ꯊꯥꯖꯅꯩ꯫ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯏꯁꯤꯡꯗ ꯏꯔꯥꯛꯅꯈꯤꯕ, ꯏꯔꯨꯞꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯄꯛꯄ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯣꯞ ꯂꯤꯛꯇꯣ ꯏꯁꯤꯡꯗ ꯊꯥꯗꯔꯕꯗꯤ ꯐꯪꯏ ꯀꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯒꯤ ꯊꯣꯡ ꯑꯔꯨꯕ ꯂꯥꯟꯕ ꯃꯇꯝꯗꯁꯨ ꯄꯩꯁా ꯊꯥꯗꯅꯕꯅꯤ꯫ ꯈꯣꯌꯨꯝ ꯂꯥꯏꯁꯨ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯄꯥꯝꯗꯤ ꯄꯥꯝꯕꯖꯥꯠꯅꯤ꯫ ꯐꯔꯕꯅꯤ ꯍꯦꯂꯣꯏꯗꯨꯅꯅꯦ ꯄꯩꯁꯥ ꯑꯣꯏꯅ ꯂꯧꯔꯤꯕꯗꯣ, ꯃꯤꯒꯤ ꯊꯋꯥꯏ ꯂꯧꯗ꯭ꯔꯤꯕꯗꯣ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ꯫ ꯑꯁ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯇꯨꯕꯨ ꯆꯨꯡꯉꯤꯗ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯃꯑꯣꯡꯗꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ, ꯁꯤꯕꯨ ꯁꯤꯗ꯭ꯔꯕꯗꯤ ꯖꯥꯠ ꯖꯥꯠ ꯍꯥꯏꯕꯗꯨꯅꯤꯀꯣ ꯏꯆꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯊꯔꯣꯁꯪꯕꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯈꯟꯕꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯄꯥꯃꯦꯜ ꯎꯕꯗ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯍꯩ ꯉꯥꯏꯈꯣ, ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯤꯕꯗꯣ, ꯅꯠꯇꯦ ꯅꯪꯁꯨ ꯃꯤ ꯃꯌꯥꯝꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯍꯦꯂꯣꯏ ꯑꯁꯤ ꯊꯦꯡꯅꯕ ꯌꯥꯎꯔꯕ꯭ꯔꯣ? ꯅꯪꯒꯤꯁꯤꯁꯨ ꯍꯦꯂꯣꯏꯗ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥꯕ? ꯄꯥꯃꯦꯜꯗꯨ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯏꯃꯥ, ꯀꯥꯏꯗꯩ ꯍꯦꯂꯣꯏꯅꯣꯗ, ꯑꯩꯕꯨ ꯍꯦꯂꯣꯏ ꯑꯣꯛꯅꯕ ꯃꯤ ꯃꯥꯜꯂꯕꯣ? ꯍꯦꯂꯣꯏ ꯑꯣꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯥꯏꯅꯔꯤꯕꯗꯨꯗꯤ꯫ ꯃꯤ ꯑꯩꯗꯤ ꯁꯣꯝꯗ ꯋꯥꯗꯅ ꯁꯨꯒꯠꯂꯒ ꯂꯩꯔꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯍꯦꯂꯣꯏꯅꯣꯗ? ꯑꯩꯈꯣꯏꯗꯤꯅꯦ ꯃꯥꯏꯕꯅꯤꯅ ꯍꯦꯂꯣꯏꯅꯒ ꯅꯛꯁꯤꯟꯕ ꯉꯝꯕ ꯅꯠꯇꯦꯗ꯫ ꯊꯔꯣꯁꯪꯕꯤꯗꯣ ꯑꯃꯨꯛꯁꯨ ꯆꯨꯝꯕ ꯃꯥꯜꯂꯤ ꯃꯆꯥꯒꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯑꯣꯡꯗꯨꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯄꯥꯃꯦꯜ ꯑꯄꯣꯛꯄꯤꯅ ꯄꯤꯔꯛꯄ ꯄꯩꯁꯥ ꯑꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯩꯁꯥ ꯑꯃꯗꯤ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯄꯥꯛꯁꯤꯗꯒꯤ ꯈꯔ ꯑꯃꯨꯛ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯂꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯍꯦꯂꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯄꯥꯃꯦꯜꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯩꯁꯥꯗꯨ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯇꯞꯅ꯫ ꯁꯦ ꯌꯥꯔꯕꯣ? ꯋꯥꯠꯄ꯭ꯔꯣ? ꯌꯥꯗ꯭ꯔꯒꯅ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯔꯛꯀꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯂꯣꯏꯅ ꯏꯟꯗꯣꯏꯅꯤ꯫ ꯍꯦꯂꯣꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯉꯔꯥꯡ ꯈꯛꯇ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤꯁꯤꯕꯨ꯫ ꯑꯁ ꯅꯨꯡꯁꯤꯕꯕꯨ ꯉꯔꯥꯡ ꯊꯦꯡꯅꯕ ꯉꯁꯤ ꯊꯦꯡꯅꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯣ? ꯑꯗꯨꯝ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯕꯗꯨꯕꯣ?
ꯍꯦꯂꯣꯏꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯑꯃꯨꯛ ꯃꯥꯏꯊꯣꯡ ꯍꯟꯖꯤꯟꯈꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗ ꯄꯥꯃꯦꯜꯗ ꯍꯥꯏꯔꯛꯏ ꯀꯞꯁꯤꯟꯅꯔꯒ꯫ ꯑꯗꯣ ꯑꯩꯅ ꯄꯩꯁꯥ ꯃꯌꯥꯝ ꯂꯧꯔꯤꯁꯦ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ, ꯑꯩꯅ ꯂꯧꯅꯤꯡꯗꯨꯅ ꯂꯧꯕꯗꯤ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯍꯦꯂꯣꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯐꯥꯔꯒ ꯍꯥꯠꯇꯣꯛꯂꯒ ꯊꯋꯥꯏ ꯂꯧꯒꯦ ꯁꯤꯅꯤ꯫ ꯑꯩꯅ ꯃꯗꯨ ꯄꯥꯝꯗꯕ, ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯈꯔ ꯄꯤꯌꯨ ꯁꯤꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯧꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯃꯈꯣꯏꯗ ꯑꯃꯨꯛ ꯄꯤꯗꯣꯏꯅꯤ꯫ ꯍꯦꯂꯣꯏꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯄꯥꯃꯦꯜꯗꯤ ꯄꯪꯊꯈ꯭ꯔꯦ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯞꯀꯅꯨꯁꯦ ꯑꯗꯨꯒꯤꯕꯨ, ꯑꯗꯣ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯑꯇꯣꯞꯄ ꯍꯦꯂꯣꯏ ꯑꯣꯏꯔꯣ ꯈꯣꯌꯨꯝꯂꯥꯏ ꯑꯣꯏꯔꯣ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯁꯤꯕꯨ? ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯍꯦꯂꯣꯏꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, ꯑꯩꯗꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ, ꯑꯩꯒꯤ ꯏꯃꯥ ꯑꯄꯣꯛꯄꯤꯗꯣ ꯑꯇꯣꯝꯕꯤꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝꯅ ꯌꯥꯎꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯣꯌꯨꯝꯂꯥꯏ ꯈꯔꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯁꯨ, ꯑꯀꯜ ꯑꯊꯧ ꯑꯣꯏꯕ ꯃꯈꯣꯏ ꯈꯔꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯆꯩꯔꯥꯛ ꯍꯦꯛꯇ ꯄꯤꯕꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯆꯪ ꯑꯃꯠꯇ ꯂꯩꯇꯦ꯫ ꯈꯣꯌꯨꯝꯂꯥꯏ ꯍꯥꯏꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯂꯩꯇꯦꯗ ꯏꯕꯨꯡ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯦ꯫ ꯍꯦꯂꯣꯏꯗꯨꯅ ꯇꯞꯅ, ꯑꯗꯣ ꯏꯕꯨꯡ, ꯍꯌꯦꯡꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯒꯅꯨꯀꯣ? ꯑꯦ, ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯤ꯫ ꯍꯌꯦꯡꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯣꯏ, ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯊꯤꯟꯕ ꯆꯠꯂꯨꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯥꯊꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯍꯥꯠꯀꯦ ꯈꯟꯗꯨꯅꯇ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯈꯔꯅ ꯑꯩꯕꯨ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯦ ꯁꯪꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡ ꯂꯥꯛꯄꯤꯔꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯏꯕꯨꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯅꯤꯡꯗꯕꯒꯤꯅꯤ꯫ ꯍꯣꯏꯅꯦ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯂꯥꯛꯇꯕ ꯇꯥꯔꯦꯗꯅ, ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯕꯕꯨ꯫ ꯑꯗꯣ ꯂꯥꯛꯇꯤ ꯌꯥꯝꯅ ꯂꯥꯛꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯃꯦꯜꯁꯨ ꯍꯜꯂꯛꯈ꯭ꯔꯦ꯫ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯟꯗꯣꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯃꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦ ꯏꯇꯥꯎ, ꯀꯩꯅꯣ ꯅꯨꯔꯥ ꯇꯛꯄꯕꯨ ꯌꯥꯝ ꯀꯟꯅ ꯇꯛꯏꯗꯨꯕꯣ? ꯏ ꯊꯣꯛꯄ ꯇꯥꯔꯦ꯫ ꯅꯠꯇꯦ, ꯀꯗꯥꯏꯗ ꯆꯠꯀꯗꯕ ꯂꯩꯒꯦ? ꯅꯪꯅ ꯃꯀꯦ ꯁꯦꯝꯃꯤꯁꯤꯕꯣ? ꯑꯩꯈꯣꯏꯁꯨ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯇꯣꯟꯗꯣꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯣ ꯍꯌꯦꯡꯗꯣ ꯏꯁꯥꯅꯒꯅꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯨꯒꯦ꯫ ꯑꯦ, ꯑꯩꯗꯤ ꯉꯁꯤꯒꯤ ꯑꯣꯏꯔꯕꯣꯏꯒ ꯈꯜꯂꯨꯔꯦ꯫ ꯂꯣꯏꯔꯦ, ꯍꯌꯦꯡꯒꯤꯕꯨ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯨꯔꯥ ꯇꯛꯑꯗꯤ ꯅꯠꯇꯦꯅꯦ, ꯏꯇꯥꯎꯒꯤ ꯏꯁꯥꯅꯧꯗꯨꯕꯨ ꯃꯁꯛ ꯃꯇꯧꯕꯨ ꯀꯌꯥꯝ ꯐꯖꯕꯒꯦꯅꯦ? ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯃꯀꯦ ꯁꯦꯝꯃꯤꯁꯤꯕꯣ? ꯇꯣꯟꯗꯣꯟꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯦ, ꯏꯇꯥꯎꯒꯤ ꯋꯥꯇꯥꯁꯤꯗꯤ ꯐꯖꯕ ꯐꯖꯗꯕꯒꯤꯗꯤ ꯈꯪꯗꯦ ꯏꯇꯥꯎ, ꯁꯨꯝ ꯅꯨꯡꯁꯤꯕꯤ ꯃꯥꯒ ꯎꯅꯔꯨꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯀꯦꯖꯔꯤꯅꯤ ꯀꯩꯅꯣ꯫ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯗꯤ ꯃꯀꯦ ꯁꯦꯝꯃꯒ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ, ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯀꯣꯏꯔꯗꯤ ꯏꯔꯣꯏ ꯂꯩꯌꯣꯟꯕꯗꯧꯅ ꯆꯠꯂꯣ ꯍꯥꯏꯔꯣ ꯏꯇꯥꯎꯒꯤꯁꯤꯕꯣ? ꯄꯥꯃꯦꯜ, ꯃꯤꯅ ꯁꯥꯎꯔꯤꯕꯁꯤ ꯀꯔꯤꯃꯇ ꯅꯥꯆꯨꯡꯕ ꯅꯠꯇꯦ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯇꯥꯎ, ꯁꯨꯝ ꯋꯥꯔꯤꯅꯤꯗ꯫ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯃꯨꯛ ꯃꯁꯛ ꯐꯖꯕꯗꯤ ꯂꯩꯔꯔꯣꯏꯍꯦ꯫ ꯇꯣꯟꯗꯣꯟ ꯁꯥꯎꯔꯞꯅ, ꯍꯣꯏ ꯍꯣꯏ, ꯅꯪꯒꯤꯗꯨꯅ ꯍꯦꯟꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯌꯦꯡꯋꯥꯏ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯑꯀꯥꯟꯗ꯫ ꯄꯥꯃꯦꯜꯁꯨ ꯃꯥꯅ ꯊꯣꯛꯄ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯂꯝꯂꯒ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟ ꯃꯈꯣꯏꯗꯣ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯇꯣꯟꯗꯣꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ, ꯑꯁꯤꯒꯤ ꯃꯤꯁꯦ ꯀꯔꯤꯃꯨꯛ ꯍꯥꯏꯔꯝꯃꯤꯅꯣ? ꯋꯥꯖꯥꯎꯗꯤ ꯈꯔ ꯑꯃꯨꯛ ꯉꯥꯡꯉꯝꯃꯅꯤꯅꯦ꯫ ꯃꯥꯒ ꯇꯤꯟꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯏꯖꯠꯀ ꯂꯣꯏꯅ ꯂꯩꯈꯥ ꯇꯥꯔꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯏꯇꯥꯎ? ꯀꯔꯤ ꯑꯣꯏꯅꯤꯒꯦ? ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯁꯛ ꯏꯐ ꯐꯖꯩ, ꯑꯩꯅ ꯅꯨꯔꯥ ꯇꯛꯏꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯀꯌꯥꯝ ꯐꯖꯒꯦ ꯁꯤꯅꯤ꯫ ꯁꯤꯕꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯕ? ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯈꯨꯝꯂꯛꯏ, ꯑꯣꯟꯊꯣꯛꯅ ꯁꯛꯁꯦ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯅꯠꯇꯦ, ꯃꯣꯏꯒꯤ ꯏꯃꯨꯡꯅ ꯏꯅꯥꯛ ꯈꯨꯜꯂꯤꯗꯨꯁꯨ ꯃꯁꯥꯒꯤ ꯃꯔꯜ ꯃꯊꯨꯝꯅ ꯅꯠꯇꯦ, ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯤ ꯊꯕꯥꯇꯣꯟꯒꯤ ꯃꯔꯜ ꯃꯊꯨꯝ, ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯃꯊꯟꯇ ꯁꯤꯖꯩ ꯍꯥꯏꯖꯔꯕꯁꯨ ꯐꯨꯅꯤꯡꯈ꯭ꯔꯦꯍꯦ ꯃꯁꯤꯒꯤ ꯄꯥꯃꯦꯜ ꯍꯥꯏꯕ ꯅꯨꯄꯥꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯗꯨꯗꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯁꯥꯎꯔꯨꯅꯨ ꯏꯇꯥꯎ, ꯀꯩꯝ ꯈꯜꯂꯨꯅꯨ, ꯃꯥꯏ ꯅꯨꯄꯤꯗꯣ ꯀꯩꯁꯨ ꯆꯥꯕ ꯐꯪꯉꯨ꯫ ꯌꯥꯔꯣꯏ, ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯅꯤ, ꯅꯥꯄꯜ ꯌꯥꯝ ꯀꯥꯏ꯫ ꯁꯥꯎꯔꯨꯅꯨꯁꯦ, ꯏꯁꯥ ꯁꯣꯛꯅꯅꯕꯅꯤ, ꯃꯥꯟꯅꯔꯨꯅꯨ ꯑꯁꯤꯒ꯫ ꯇꯣꯟꯗꯣꯟꯅ ꯑꯃꯨꯛ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯁꯨ ꯑꯁꯤꯒꯤ ꯄꯥꯃꯦꯜ ꯍꯥꯏꯕ ꯎ ꯑꯀꯪꯕꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯍꯧꯔꯁꯤ꯫ ꯍꯥꯟꯅꯕꯨꯗꯤ ꯃꯥꯒ ꯇꯤꯟꯅꯔꯨꯔꯦ,
ꯊꯕꯥꯇꯣꯟꯕꯨ ꯃꯥꯅ ꯑꯗꯨꯒꯤ ꯃꯇꯤꯛ ꯏꯀꯥꯏꯕ ꯄꯤꯈꯤꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛ ꯈꯛꯇꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦ꯫ ꯑꯗꯣ ꯏꯇꯥꯎ ꯇꯣꯟꯗꯣꯟꯅ ꯍꯌꯦꯡ ꯎꯅꯔꯣꯏꯗꯣꯏꯁꯤꯕꯨ ꯀꯔꯝꯕ ꯂꯩꯀꯣꯜꯒꯤ ꯂꯩꯔꯥꯡꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯈꯪꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯇꯥꯎ?" ꯇꯣꯟꯗꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯀꯣꯟꯅ ꯍꯥꯏꯒꯦꯗ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ." ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯅꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯄꯨꯂꯞ ꯅꯣꯛꯏ꯫ ꯁꯣꯝꯗꯅ ꯄꯥꯃꯦꯜ ꯃꯥꯒ ꯈꯔ ꯍꯦꯟꯅ ꯂꯨꯅ ꯇꯤꯟꯅꯕ ꯂꯩꯆꯤꯜꯒ ꯆꯦꯛꯂꯥꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯅ ꯂꯦꯟꯅꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯄꯥꯃꯦꯜ꯫ ꯍꯦꯂꯣꯏꯅꯤ ꯀꯥꯏꯅꯒ ꯍꯥꯏꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯂꯕꯅꯤ, ꯑꯗꯨꯕꯨ ꯈꯤꯇꯪ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯔꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯖꯔꯤ꯫ ꯂꯩꯆꯤꯜꯒ ꯆꯦꯛꯂꯥꯒꯗꯤ ꯃꯌꯨꯝ ꯊꯪꯅꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯃꯦꯜꯅ, "ꯑꯦ, ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯕ ꯃꯤꯁꯤꯡꯁꯤꯕꯨ ꯏꯔꯨꯖꯔꯒ ꯂꯩꯔꯝꯕ ꯉꯥꯛꯇ? ꯅꯠꯇꯦ, ꯅꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏꯔꯕ?" ꯂꯩꯆꯤꯜꯒ ꯆꯦꯛꯂꯥꯒꯅ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ꯫ "ꯑꯣ, ꯂꯨꯛ ꯍꯥꯔꯝꯗꯥꯏꯒꯤꯅꯦ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯁ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯀꯣꯏꯔꯨꯗꯅ ꯏꯉꯥꯎ ꯉꯥꯎꯔꯦꯍꯦ ꯏꯇꯥꯎ." ꯆꯦꯛꯂꯥꯅ, "ꯑꯩꯈꯣꯏꯗꯒꯗꯤ ꯃꯁꯛꯀ ꯈꯪꯍꯟꯄꯣꯠꯇꯦꯅꯦ ꯍꯥ? ꯃꯤ ꯑꯣꯏꯔꯝꯃꯣꯏꯗ, ꯍꯤꯂꯣꯏ ꯑꯣꯏꯔꯝꯗꯅ ꯇꯣꯛꯆꯅꯤꯀꯣ, ꯍꯔꯥꯎꯔꯨꯈꯤꯅꯨ." ꯄꯥꯃꯦꯜ ꯍꯥꯏꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯂꯦ, ꯑꯗꯨꯕꯨ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯅꯣꯛꯂꯒ, "ꯍꯤꯂꯣꯏ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯣꯏꯔꯕꯁꯨ ꯐꯕꯨ ꯐꯖꯔꯕ ꯍꯟꯗꯛꯇꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯄꯥꯈꯪ ꯁꯔꯤ ꯑꯣꯟꯗꯣꯔꯦ, ꯃꯇꯝ ꯍꯦꯟꯈꯤꯗꯣꯔꯦ꯫ ꯏꯇꯥꯎꯗꯤ ꯃꯥꯏꯕ ꯇꯝꯈꯤꯕꯗꯒꯤ ꯄꯥꯛꯅ ꯎꯅꯕꯒ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯠꯇꯦ, ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯑꯁ, ꯏꯀꯥꯏꯍꯦ ꯑꯋꯣꯏꯕ꯫ ꯅꯠꯇꯦ, ꯁꯨꯝ ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯂꯥꯛꯄꯒ ꯌꯥꯗ꯭ꯔꯕ ꯍꯥꯏꯁꯤꯕꯣ? ꯌꯥꯏꯗ, ꯌꯥꯗꯦ ꯍꯥꯏꯗꯦꯀꯣ꯫ ꯏꯇꯥꯎ ꯍꯣꯏ ꯁ꯭ꯋꯥꯏꯁꯦ ꯍꯥꯏꯅꯕꯤ ꯍꯦꯂꯣꯏꯗꯣ ꯑꯣꯛꯅꯕ ꯃꯤ 2-3 ꯂꯩꯈꯤꯗꯥꯏꯅꯦ? ꯅꯠꯇꯦ, ꯃꯣꯏꯁꯤꯡꯗꯨꯕꯨ ꯐꯈ꯭ꯔꯕ? ꯅꯠꯇ꯭ꯔꯒ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯇꯧꯈ꯭ꯔꯕꯕ?" ꯆꯦꯛꯂꯥꯅ ꯅꯣꯛꯂꯒ, "ꯑꯦ, ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯃꯥꯏꯕ ꯇꯝꯃꯨꯕꯗꯒꯤ ꯍꯦꯂꯣꯏ ꯑꯣꯛꯅꯕ ꯃꯤ ꯊꯤꯔꯒ ꯂꯥꯌꯦꯡꯕ ꯍꯧꯔꯒꯦ ꯍꯥꯏꯔꯤꯔꯣ? ꯐꯈ꯭ꯔꯕꯅꯤꯗ, ꯌꯥꯝꯅ ꯁꯥꯊꯤꯕꯗꯤ ꯅꯠꯇꯦ ꯍꯥꯏꯅꯩꯗ꯫ ꯍꯥꯏꯗꯤ ꯀꯟꯅ ꯉꯥꯎ ꯐꯩꯗꯅ ꯑꯗꯒꯤ ꯇꯤꯟꯊ꯭ꯔꯣꯛ ꯁꯟꯊꯤ ꯆꯥꯗꯅ ꯄꯨꯔꯥ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯅꯠꯇ ꯃꯥꯜꯂꯦ꯫ ꯃꯣꯏꯒꯤ ꯍꯥꯏꯕꯕꯨ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯌꯥꯝ ꯄꯥꯝꯕꯖꯥꯠꯅꯤ ꯍꯦꯂꯣꯏꯗꯨꯗ ꯄꯤ ꯍꯥꯏ." ꯂꯩꯆꯤꯜꯅ, "ꯈꯔꯅ ꯍꯥꯏ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯍꯦꯂꯣꯏꯅꯤ, ꯃꯌꯥꯝꯅꯅꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯁꯣꯛꯇꯦ ꯍꯥꯏ꯫ ꯈꯔꯅꯗꯤ ꯍꯥꯏ ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯟꯕ ꯍꯦꯂꯣꯏꯅꯤ, ꯂꯟ ꯊꯨꯝ ꯄꯥꯝ꯫ ꯈꯪꯗꯦꯗ ꯏꯇꯥꯎ, ꯀꯔꯝꯕꯅ ꯆꯨꯝꯗꯣꯏꯅꯣ?" ꯄꯥꯃꯦꯜ ꯍꯦꯂꯣꯏꯒꯤ ꯃꯤꯆꯪ ꯆꯪꯂꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯍꯣꯏꯅꯦ, ꯑꯐꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯅꯤ꯫ ꯑꯩꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯎꯈ꯭ꯔꯦ ꯃꯥꯏꯕ ꯇꯝꯕ ꯆꯠꯄꯗ꯫ ꯀꯥ ꯍꯦꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯁꯣꯛꯀꯦ ꯄꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯌꯥꯎꯖꯗꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯐꯠꯇ꯭ꯔꯅꯦ ꯂꯥꯏ ꯑꯣꯛꯅꯔꯒ ꯁꯤꯗꯧ ꯁꯔꯨꯛꯄꯨꯗꯤ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯃꯦꯜ ꯍꯟꯈ꯭ꯔꯦ, ꯑꯅꯤꯗꯨꯗꯤ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯍꯦꯂꯣꯏꯗꯣ ꯑꯅꯧꯕ ꯐꯤꯔꯣꯜ ꯑꯃ ꯍꯣꯡꯂꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯑꯉꯝꯕ ꯁꯦꯠꯇꯅ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯅ ꯑꯁꯨꯝꯅ ꯃꯐꯝꯁꯤꯗ ꯂꯩꯕꯗꯤ ꯌꯥꯒꯅꯤ? ꯍꯣꯏꯗ, ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯂꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯏꯔꯥꯜ ꯂꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯃꯁꯥꯅ ꯊꯨꯖꯕꯅꯤ꯫ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯈꯤꯅꯤ." ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ, "ꯑꯦ, ꯀꯅꯥꯗꯅꯣꯅꯦ ꯂꯃꯟ ꯈꯨꯝꯗꯣꯏꯁꯤꯕꯣ? ꯀꯤꯕꯨ ꯀꯤꯖꯔꯦꯗ." ꯍꯦꯂꯣꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣꯟꯊꯣꯔꯛꯏ, ꯀꯦꯊꯔꯒ ꯈꯨꯝꯂꯛꯏ, "ꯏꯁ, ꯇꯥ ꯇꯣꯟꯗꯣꯟ, ꯌꯧꯗꯤ ꯌꯧꯕꯤꯔꯛꯑꯦꯗꯅ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯀꯩꯒꯤꯅꯣ ꯊꯦꯡꯉꯛꯏꯁꯤꯕꯣ? ꯉꯥꯏꯕꯒꯤ ꯃꯩꯆꯥꯛꯁꯦ ꯂꯥꯛꯀꯗꯕꯅ ꯈꯪꯕꯤꯗꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯆꯨꯝꯃꯤꯗꯀꯣ꯫ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ?" "ꯏꯁ, ꯑꯩꯅ ꯍꯦꯟꯅꯅꯦ ꯄ꯭ꯔꯞ ꯂꯪꯅꯤꯡꯂꯤꯕꯅꯤ, ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ." "ꯑꯦ, ꯀꯔꯤ ꯇꯧꯗꯅ ꯌꯥꯗ꯭ꯔꯤꯕ?" "ꯄꯩꯁꯥꯒ ꯈꯔ ꯌꯥꯝꯅ ꯄꯨꯔꯛꯅꯤꯡꯕ, ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯣꯡꯄꯥꯛ ꯃꯈꯥꯗ ꯀꯣꯏꯊꯤ ꯊꯤꯒꯦ ꯇꯧꯕꯗꯅꯤ꯫ ꯏꯃꯥꯅ ꯎꯈꯤꯅꯤ ꯍꯥꯏꯗꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯂꯤꯉꯩꯗ ꯊꯦꯡꯈꯤꯕꯅꯤꯗ꯫ ꯁꯤꯁꯨꯅꯦ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯩꯁꯦ ꯃꯤꯠꯅ ꯊꯛꯀꯠꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯉꯩ ꯑꯃꯥꯡꯁꯪꯗ ꯇꯥꯔꯝꯒꯗꯕ ꯈꯤꯇꯪ ꯉꯥꯏ." ꯍꯦꯂꯣꯏ ꯑꯗꯨ ꯋꯥꯁꯤꯟꯅꯔꯛꯏ꯫ "ꯍꯩꯃꯥ, ꯑꯁ, ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩꯒꯤꯗꯃꯛꯇ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯋꯥꯍꯜꯂꯦꯀꯣ꯫ ꯏꯁ, ꯁꯤꯕꯨ ꯋꯥꯕ ꯀꯧꯕ ꯌꯥꯕ꯭ꯔꯣ? ꯅꯁꯨꯝ ꯂꯥꯡꯒꯤꯅꯤ ꯀꯩꯅꯣ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ." ꯍꯦꯂꯣꯏꯗꯨ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ "ꯈꯨꯌꯨꯝ ꯅꯥꯏꯅꯕꯨ ꯄꯩꯁꯥ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ꯫
ꯇꯥ ꯇꯣꯟꯗꯣꯟꯅꯗꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯩꯁꯥꯁꯦ ꯑꯩꯅ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯈꯣꯌꯨꯝ ꯂꯥꯌꯥꯝꯒꯤ ꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯃꯃꯜ ꯑꯣꯏꯅ ꯂꯧꯔꯤꯕꯅꯤ ꯇꯥ ꯇꯣꯟꯗꯣꯟꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯑꯁꯦ ꯃꯈꯣꯏꯅ ꯌꯥꯗꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯗꯨꯅ ꯇꯥ ꯇꯣꯟꯗꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯂꯕꯅꯤ ꯇꯥ ꯇꯣꯟꯗꯣꯟꯒꯤ ꯁꯦꯜ ꯄꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯁꯦꯜ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯨ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯅ ꯌꯥꯗꯦ ꯇꯥ ꯇꯣꯟꯗꯣꯟꯕꯨ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯍꯣꯠꯅꯩ ꯑꯗꯣ ꯇꯥ ꯇꯣꯟꯗꯣꯟ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯅꯈꯣꯏꯗ ꯂꯩꯔꯒ ꯂꯣꯏꯅ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯤꯡꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯏꯁ ꯍꯣꯏꯗ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯟꯊꯨꯡ ꯌꯧꯕꯗꯣ ꯑꯗꯨꯗꯅꯤ ꯈꯜꯂꯤꯁꯦ ꯑꯩꯅ ꯃꯗꯨꯗꯅꯤ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯕꯁꯦ ꯑꯗꯣ ꯌꯥꯗꯕ ꯃꯐꯝꯗꯅ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯩꯁꯥꯕꯤꯒ ꯅꯨꯡꯁꯤꯅꯈꯤꯕꯗꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ ꯍꯦꯂꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯗꯤ ꯃꯤ ꯐꯥꯕꯒ ꯍꯩꯖꯗꯦꯀꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯌꯥꯗꯕ ꯃꯐꯝꯗꯅ ꯍꯦꯟꯅ ꯀꯟꯕ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯑꯣꯏꯔꯝꯕ ꯇꯥꯏ ꯈꯪꯗꯦꯗ ꯏꯉꯥꯎ ꯉꯥꯎꯏ ꯇꯥ ꯇꯣꯟꯗꯣꯟꯁꯦ ꯁꯛꯀ ꯃꯤꯡꯒ ꯆꯥꯟꯅꯗꯦ ꯁꯛꯇꯅ ꯍꯦꯜꯂꯤ ꯑꯩꯅ ꯉꯥꯎꯖꯕ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯁꯥꯋꯣꯡ ꯁꯕꯥꯟ ꯀꯨꯆꯨ ꯀꯨꯃꯦꯛ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥꯗ ꯅꯨꯄꯥ ꯍꯥꯏꯕꯗꯨꯅꯤ ꯊꯃꯣꯏꯁꯤꯅ ꯑꯣꯟꯊꯣꯛꯅ ꯄꯦꯟꯖꯈ꯭ꯔꯦꯗ ꯇꯣꯟꯗꯣꯟꯁꯨ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯣꯟꯗꯣꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯪꯂꯛꯏ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯁꯤꯡ ꯊꯣꯛ ꯃꯈꯣꯏ 3-4ꯁꯨ ꯍꯦꯂꯣꯏ ꯑꯣꯛꯅꯩ ꯍꯥꯏꯗꯅ ꯂꯥꯏ ꯇꯤꯟꯒ ꯈꯨꯔꯨꯝꯈꯤ ꯑꯗꯣ ꯅꯪꯅꯔꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ ꯅꯪꯁꯦ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅꯒ ꯑꯇꯣꯞꯄ ꯄꯥꯈꯪꯒ ꯅꯨꯡꯁꯤꯕꯤ ꯅꯪꯒ ꯅꯨꯡꯁꯤꯅꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯀꯥꯏꯍꯧꯔꯅꯤꯗꯣ ꯍꯦꯂꯣꯏꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯁ꯭ꯋꯥꯏꯗꯅꯤ ꯍꯥꯏꯅ ꯇꯥꯕ꯭ꯔꯅꯤ ꯑꯗꯨꯕꯨꯗꯤ ꯅꯠꯇꯦꯗ ꯇꯨ ꯑꯁꯣꯝꯒꯤ ꯆꯤꯡꯆꯦꯞꯁꯦ ꯑꯁ꯭ꯋꯥꯏꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯋꯥꯏꯗꯅꯤ ꯍꯥꯏ ꯃꯣꯏꯅ ꯊꯦꯡꯅꯕꯗꯤ ꯑꯣ ꯑꯗꯣ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯗꯣ ꯑꯩ ꯃꯥꯜꯂꯤꯔꯣ ꯆꯤꯡꯅꯔꯤꯔꯕ ꯇꯣꯟꯗꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯣꯏꯅ ꯍꯥꯏꯕꯗꯗꯤ ꯃꯁꯛ ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯦ ꯍꯥꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕꯁꯤꯗꯤ ꯅꯪ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯅꯗꯤ ꯂꯩꯕꯅꯦ ꯑꯁ꯭ꯋꯥꯏꯗꯁꯨ ꯃꯐꯝ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯨꯌꯨꯝ ꯂꯥꯏꯗꯤꯅꯦ ꯑꯍꯛꯄ ꯆꯠꯅ ꯀꯥꯡꯂꯣꯟ ꯌꯥꯝꯅ ꯂꯩꯕꯅꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯍꯦꯟꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯁꯨ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ ꯇꯥ ꯇꯣꯟꯗꯣꯟꯕꯨ ꯆꯤꯡꯅꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯇꯥ ꯇꯣꯟꯗꯣꯟꯅ ꯊꯥꯖꯕꯤꯗꯕ ꯃꯥꯜꯂꯤꯀꯣ ꯃꯤꯠꯌꯦꯡꯁꯦ ꯋꯥꯇꯥꯁꯤꯗꯤ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦ ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯤ ꯅꯪꯅ ꯂꯥꯛꯀꯅꯨ ꯍꯥꯏ ꯑꯣꯟꯊꯣꯛꯅ ꯋꯥꯏꯍꯦ ꯑꯩꯗꯤ ꯍꯦꯂꯣꯏꯗꯣ ꯀꯦꯠꯁꯤꯟꯅꯔꯒ ꯍꯣ ꯀꯨꯏꯔꯔꯣꯏꯌꯦ ꯈꯔꯁꯨ ꯉꯥꯏꯕ ꯀꯟꯕꯤꯌꯨ ꯀꯩꯗꯧꯒꯦ ꯄꯥꯝꯃꯨꯕ ꯅꯪꯕꯣ ꯁꯤꯗꯒꯤꯗꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯑꯗꯧꯅꯤ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯗꯨꯒꯤꯁꯨ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯇꯥ ꯇꯣꯟꯗꯣꯟꯅ ꯑꯁꯨꯛ ꯋꯥꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯅꯕꯅꯤ ꯆꯤꯟ ꯋꯥꯔꯛꯄ ꯉꯝꯍꯧꯗꯕ ꯃꯤꯀꯨꯞꯇ ꯍꯥꯏꯗꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯄꯟꯊꯨꯡ ꯌꯧꯔꯝꯗꯥꯏꯁꯤꯗ ꯑꯔꯦꯝꯕꯗ ꯃꯥꯡꯕꯗꯣ ꯄꯥꯝꯃꯨꯏꯌꯦꯕ ꯇꯣꯟꯗꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯑꯩꯒꯤ ꯍꯦꯂꯣꯏꯅ ꯍꯥꯏꯕꯗ ꯏꯟꯖꯔꯒꯦ ꯍꯥꯏꯗꯅ ꯂꯩꯖꯔꯕꯅꯦ ꯑꯩꯗꯤ ꯍꯥꯏꯗꯣꯛꯑꯣꯏ ꯀꯩꯗꯧꯔꯒꯦ ꯄꯥꯈꯠ ꯆꯥꯎꯕꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯇꯣꯟꯗꯣꯟ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯁꯨ ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ ꯀꯦꯠꯁꯤꯟꯅꯔꯝꯃꯤ ꯄꯩꯁꯥꯁꯨ ꯂꯧꯊꯣꯛꯂꯦ ꯍꯦꯂꯣꯏ ꯑꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣ ꯏꯕꯨꯡꯉꯣ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯄꯩꯁꯥꯁꯦ ꯇꯨꯡꯁꯤꯟꯕꯤꯕꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯕ ꯃꯇꯝꯗ ꯑꯩꯅ ꯃꯊꯣꯏ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯤꯒꯅꯤ ꯇꯨ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥꯗꯨꯒꯤ ꯃꯊꯣꯏꯅꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯅꯪꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯍꯥꯏꯕꯗꯣ ꯌꯦꯡꯕꯅꯤꯗ ꯅꯨꯄꯥꯗꯨꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯑꯁ ꯌꯥꯝꯃꯤꯍꯦ ꯄꯩꯁꯥꯁꯤꯗꯤ ꯑꯗꯨꯗꯤ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯈꯔꯒ ꯄꯨꯔꯛꯀꯦ ꯄꯩꯁꯥꯁꯦ ꯍꯦꯂꯣꯏ ꯑꯗꯨꯅ ꯅꯣꯛꯂꯒ ꯉꯁꯤ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯕꯁꯤꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯣ ꯍꯌꯦꯡꯃꯛꯇꯤ ꯂꯥꯛꯈꯤꯅꯨ ꯄꯥꯝꯃꯨꯕꯧ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯄꯩꯁా ꯇꯥꯜꯂꯨꯈꯣ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯄ ꯑꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯊꯪꯂꯦꯟ ꯃꯥꯟꯖ ꯅꯪꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤꯁꯨ ꯑꯁꯦꯡꯕ ꯏꯔꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯊꯕꯛ ꯁꯨꯔꯨꯈꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯕꯁꯦ ꯃꯒꯨꯟ ꯃꯥꯡꯉꯤ ꯅꯪꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯆꯦꯡꯂꯧ ꯁꯛꯇꯝ ꯎꯖꯕꯁꯤꯗꯤ ꯊꯃꯣꯏꯒꯥꯁꯦ ꯂꯣꯏꯅ ꯄꯥꯊꯣꯛꯏ
ꯅꯨꯡꯁꯤ ꯏꯊꯛ ꯏꯄꯣꯝ ꯑꯁꯤꯅ ꯇꯣꯔꯕꯥꯟꯒꯁꯦ ꯂꯣꯏꯅ ꯅꯤꯡꯈꯥꯏꯗꯧꯔ ꯄꯣꯠꯅꯤꯗ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯀꯦꯁꯤꯟꯅꯔꯒ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ꯫ ꯑꯁ ꯍꯩꯇ ꯑꯁꯦꯡꯕ ꯑꯩꯅꯦ ꯌꯨꯝꯒ ꯑꯃꯠꯇ ꯍꯟꯅꯤꯡꯗ꯭ꯔꯦ, ꯁ꯭ꯋꯥꯏ ꯃꯅꯥꯛꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤꯗ ꯑꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯍꯦꯂꯣꯏ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯇꯞꯇꯥꯈꯩ ꯂꯧꯊꯣꯛꯂꯤꯕ ꯑꯁꯤ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯤ꯫ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯄꯩꯁꯥ ꯂꯩꯇꯗꯅ ꯍꯦꯂꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯀꯌꯥꯁꯨ ꯆꯥꯛꯈꯨꯝ ꯃꯤꯔꯥꯡ ꯊꯨꯕ ꯌꯥꯎꯅꯔꯦ ꯍꯦꯂꯣꯏꯒꯤ ꯃꯅꯥꯛꯇ ꯄꯩꯁꯥ ꯄꯨꯔꯒꯗ ꯍꯦꯛꯇ ꯆꯠꯅꯤꯡꯕꯅꯤ꯫ ꯄꯩꯁꯥ ꯑꯗꯨꯗꯤ ꯍꯦꯛꯇ ꯂꯩꯔꯛꯇ꯭ꯔꯕꯗ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯌꯨꯝꯒꯤ ꯑꯔꯩꯕ ꯃꯥꯟ ꯆꯥꯡ ꯀꯥꯏꯊꯣꯛꯇꯨꯅ ꯌꯨꯝꯒꯤ ꯐꯤꯕꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯎꯅꯕꯒꯤ ꯄꯥꯂꯤ ꯇꯥꯕ ꯑꯁꯤ ꯉꯁꯤꯗꯤ ꯄꯥꯃꯦꯜꯒꯤ ꯄꯥꯂꯤ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗ ꯉꯥꯎꯖꯕ ꯄꯥꯃꯦꯜ ꯑꯔꯩꯕ ꯐꯧ ꯆꯦꯡ ꯇꯥꯏꯗꯨꯅ ꯃꯥꯟ ꯆꯥꯡ ꯀꯥꯏꯔꯒ ꯐꯅ ꯌꯥꯝꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯃꯦꯜꯅ ꯍꯥꯏꯔꯛꯏ, ꯋꯥꯕꯗꯤ ꯈꯝ ꯊꯦꯡꯅꯕ ꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤꯗꯅ, ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯍꯦꯂꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯑꯩꯗꯤ ꯈꯣꯌꯨꯝ ꯂꯥꯏꯅꯤ, ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯒꯁꯨ ꯎꯅꯕꯁꯨ ꯐꯪꯉꯣꯏ꯫ ꯏꯕꯨꯡꯒꯤ ꯃꯥꯏꯕ ꯇꯝꯕꯗꯨꯕꯨ ꯀꯌꯥꯝꯕꯨ ꯍꯩꯖꯔꯒꯦ? ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯍꯟꯕꯗꯨꯕꯨ ꯉꯝꯅꯗ꯭ꯔꯣ? ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯏꯔꯥꯏ ꯂꯥꯏ ꯀꯩꯅꯣ, ꯉꯝꯃꯅꯤ, ꯅꯍꯥꯟꯅ ꯍꯩꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ, ꯑꯩꯕꯨ ꯐꯧ ꯆꯦꯡꯒ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯊꯪꯒꯤ ꯄꯩꯁꯥ ꯄꯤꯅꯅꯕ꯫ ꯅꯪꯅꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗ꯭ꯔꯤꯕ, ꯑꯩꯅꯗꯤ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯅꯤꯡꯂꯤꯕ, ꯃꯤꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯆꯔꯤꯕ꯫ ꯍꯦꯂꯣꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯉꯥꯏꯈꯣ, ꯑꯩ ꯈꯣꯌꯨꯝ ꯂꯥꯏ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯑꯃꯨꯛꯇ ꯅꯤꯖꯔꯨꯈꯤꯒꯦ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯗꯣ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯉꯥꯏꯕꯤꯌꯨ, ꯀꯨꯏꯒꯗꯕ ꯅꯠꯇꯦ꯫ ꯄꯥꯃꯦꯜ ꯍꯔꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯤ ꯁꯣꯏꯔꯔꯣꯏꯁꯤꯀꯣ꯫ ꯑꯗꯨꯗꯤ ꯑꯩ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯍꯨꯔꯥꯟꯕꯔꯥ ꯇꯧꯔꯒ ꯅꯅꯥꯛꯇ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯇꯥꯔꯦꯗꯅ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯀꯦꯁꯤꯟꯅꯔꯒ ꯁꯣꯏꯔꯣꯏꯌꯦ, ꯈꯣꯌꯨꯝ ꯂꯥꯏ ꯑꯩꯈꯣꯏꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯌꯥꯗꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯁꯣꯝꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ, ꯑꯁꯣꯝꯗꯅ ꯈꯨꯜꯗꯅ ꯑꯃꯨꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯩꯁꯥ ꯍꯦꯜꯂꯛꯄꯗꯒꯤ ꯈꯠꯅꯕꯋꯣ ꯆꯩꯅꯕꯋꯣ ꯇꯧꯔꯛꯄꯗ ꯏꯃꯨꯡ ꯃꯁꯤꯡ ꯌꯥꯝꯂꯛꯄꯗꯒꯤ ꯁꯨꯝ ꯍꯥꯏꯗꯣꯛꯅꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯦ꯫ ꯏꯁ ꯅꯍꯥ ꯃꯈꯩ ꯂꯣꯠꯁꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯍꯔꯦ ꯍꯔꯦ, ꯌꯥꯝꯃꯤꯅꯦꯍꯦ ꯃꯁꯤꯒꯤ ꯍꯦꯂꯣꯏꯁꯤꯅ ꯄꯩꯁꯥ ꯂꯧꯊꯣꯛꯂꯤꯕꯁꯦ, ꯅꯨꯄꯥ ꯃꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ, ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯁꯨ ꯐꯅ ꯌꯥꯝꯃꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯃꯊꯥ ꯁꯥꯅ, ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯖꯔꯝꯕꯅꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ꯫ ꯏꯃꯨꯡꯒꯤ ꯑꯔꯩꯕ ꯃꯥꯟ ꯆꯥꯡ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯌꯣꯜꯂꯒ ꯍꯦꯂꯣꯏꯗ ꯄꯩꯁꯥ ꯄꯤꯔꯤꯕꯁꯤꯕꯨ, ꯑꯁ ꯑꯩꯗ ꯁꯤꯖꯅꯤꯡꯉꯦꯗꯀꯣ ꯑꯋꯣꯏꯕ꯫ ꯑꯃꯅ ꯑꯃꯨꯛ ꯁꯥꯎꯅ, ꯑꯁ ꯑꯩꯗꯤꯅꯦ ꯂꯦꯝꯅ ꯇꯣꯛꯄ ꯄꯥꯝꯗꯦ, ꯐꯅ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯅꯠꯇꯦ, ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯕ? ꯃꯥꯏꯕ ꯑꯍꯩꯕ ꯇꯥꯟꯅꯔꯒ ꯐꯥꯔꯒꯅꯦ ꯂꯥꯛꯅꯔꯒ ꯄꯦꯟꯒꯗꯕꯅꯤ ꯑꯩꯗꯤ꯫ ꯑꯃꯅ ꯑꯃꯨꯛ ꯃꯊꯥ ꯁꯥꯅ, ꯃꯤꯗꯤ ꯍꯦꯂꯣꯏ ꯊꯦꯡꯅꯕꯁꯦ ꯄꯩꯁా ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯅꯩ, ꯑꯩꯈꯣꯏ ꯈꯨꯜꯗ ꯍꯟꯗꯛ ꯏꯆꯥꯁꯤꯡꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ꯫ ꯍꯦꯂꯣꯏ ꯊꯦꯡꯅꯔꯨꯕꯗꯒꯤ ꯂꯥꯏꯔꯕ ꯂꯣꯏꯅ ꯑꯣꯜꯂꯦ ꯍꯥꯏꯒꯨꯝꯃꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯋꯥꯀꯠꯂꯁꯤ, ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯑꯍꯩꯕꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤꯒꯤ ꯍꯦꯂꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯈꯔ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯨꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯊꯥꯕꯤꯔꯛꯅꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯌꯥꯔꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯁꯒꯣꯜ ꯂꯥꯟꯃꯤꯒꯤ ꯄꯥꯎ ꯊꯥꯔꯛꯂꯝꯃꯤ꯫ ꯇꯥꯎ ꯇꯥꯎ, ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ, ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯥꯁꯤꯡ, ꯍꯧꯖꯤꯛ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯅ ꯂꯥꯏꯊꯧ ꯅꯤꯡꯊꯤꯖꯅ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯅꯆꯥꯅꯁꯨ ꯑꯣꯏꯕꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯍꯧ, ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯌꯥꯊꯪꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯎꯖꯦꯜ ꯄꯤꯕꯗꯒꯤ ꯍꯦꯂꯣꯏ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯀꯤꯕꯁꯨ ꯌꯥꯎꯅꯔꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯗꯒꯤ ꯆꯠꯄ ꯉꯝꯗꯕꯁꯨ ꯌꯥꯎꯔꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯅꯍꯥꯅꯤ, ꯍꯦꯂꯣꯏ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯐꯝꯁꯤꯕꯨ? ꯃꯈꯣꯏꯅ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯥꯍꯨꯝ ꯑꯃꯠꯇ ꯐꯪꯗꯦꯗ,
ꯅꯠꯇ꯭ꯔꯒꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯂ? ꯅꯠꯇꯦ. ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯁꯥꯍꯨꯝ ꯃꯆꯦꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯐꯝ ꯊꯣꯛꯄꯅꯤ. ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯗꯦꯗ. ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯍꯩꯕ, ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯑꯣꯏꯒꯗꯧꯔꯤꯕ ꯖꯥꯠꯂ? ꯑꯁꯨꯝꯅ ꯃꯇꯣꯟꯗ ꯃꯋꯣꯟ ꯈꯟꯖꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ, ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒꯗꯤ ꯎꯔꯦ ꯃꯁꯛ ꯃꯇꯧ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕꯤ, ꯈꯣꯌꯨꯝꯂꯥꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯨꯄꯤ ꯑꯃ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯡꯄꯥꯛ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯏꯕ ꯊꯝꯕꯥꯜꯖꯥꯎ ꯁꯨꯝ ꯆꯪꯁꯤꯜꯂꯤ, ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ. ꯅꯪꯂꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯍꯥꯏꯔꯤꯕꯁꯦ? ꯍꯦꯂꯣꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯃꯥꯅꯤ. ꯃꯥꯏꯕꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯂꯥꯛꯄꯅꯤ. ꯃꯥꯏꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯛꯇꯦ. ꯃꯈꯥ ताना ꯍꯪꯂꯛꯏ ꯍꯦꯂꯣꯏ ꯑꯗꯨꯗ. ꯑꯩꯕꯨ ꯁꯛ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ. ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯨꯔꯛꯇ꯭ꯔꯣ? ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯈꯪꯗꯕ꯭ꯔꯣ? ꯃꯥꯏꯕꯗꯨꯅ ꯈꯜꯂꯤ. ꯑꯣ, ꯃꯥꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ. ꯑꯩꯕꯨ ꯀꯣꯛ ꯉꯥꯎꯁꯤꯜꯂꯛꯑꯦꯗ. ꯈꯣꯌꯨꯝꯂꯥꯏ ꯑꯃ ꯑꯣꯏꯕꯒꯤ ꯁꯍꯨꯝ ꯑꯃ ꯐꯥꯎꯕ ꯐꯪꯗꯦ. ꯑꯁꯨꯛ ꯅꯛꯂꯕꯁꯤ ꯐꯥꯎꯕꯗ ꯅꯠꯇꯦ, ꯑꯩꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯉꯁꯥꯏꯗꯒꯤ ꯆꯥꯡꯌꯦꯡ ꯃꯈꯜ ꯃꯈꯜ ꯇꯧꯔꯕꯁꯤ ꯐꯥꯎꯕꯗ ꯈꯣꯌꯨꯝꯂꯥꯏꯒꯤ ꯁꯥꯃꯤꯟ ꯑꯃ ꯐꯥꯎꯕ ꯐꯪꯗꯦ. ꯃꯁꯤ ꯇꯧꯁꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ. ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯈꯤꯒꯦ. ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯟꯊꯔꯞ ꯇꯧꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯂꯥꯏꯔꯦꯝꯕꯤ ꯏꯕꯦꯝꯃ, ꯅꯅꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ. ꯆꯔꯥ ꯍꯦꯟꯕꯁꯨ ꯀꯨꯏꯔꯦ. ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯂꯩꯖꯗ꯭ꯔꯦ, ꯀꯔꯤꯝꯇꯁꯨ ꯄꯨꯖꯔꯛꯇꯦ. ꯂꯪꯐꯩ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯆꯕꯅꯤ. ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯣꯡ ꯍꯥꯗꯅ, ꯑꯣ, ꯑꯗꯨꯗꯤ ꯂꯪꯐꯩ ꯍꯜꯂꯛꯄꯗ ꯅꯪꯅ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯒꯗꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ. ꯃꯗꯨꯃꯛꯇꯤ ꯉꯝꯖꯔꯣꯏ. ꯃꯔꯝꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯑꯁꯣꯟꯕꯤ ꯏꯕꯣꯛ ꯑꯃꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯃꯤꯟꯅꯕꯅꯤ. ꯑꯕꯣꯛꯇꯣ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯨ ꯌꯦꯡꯕ ꯉꯝꯗꯦ. ꯑꯕꯣꯛꯀꯤꯗꯃꯛꯇꯅꯤ ꯑꯩꯅ ꯂꯪꯐꯩ ꯆꯠꯀꯗꯧꯔꯤꯕꯁꯦ. ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯅꯉꯣꯟꯗ ꯑꯩꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯄꯨꯝꯅꯃꯛ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯏꯕꯣꯛꯇꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯕꯅꯤ. ꯑꯩ ꯃꯗꯨꯗꯤ ꯌꯥꯕ ꯉꯝꯂꯣꯏ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯦꯂꯣꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕꯗꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯛꯐꯝ ꯍꯟꯖꯤꯟꯈꯤ. ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯃꯃꯤꯠꯇꯨ ꯏꯔꯥ ꯆꯦꯜꯂꯤ. ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯏꯕꯣꯛ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯝꯊꯈ꯭ꯔꯒ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯈ꯭ꯔꯤ. ꯃꯥꯏꯕꯗꯨꯗꯤ ꯏꯉꯛꯉꯛꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯪꯂꯛꯏ. ꯀꯔꯤ ꯇꯧꯔꯦ? ꯍꯦꯂꯣꯏ ꯀꯞꯄꯗꯨ ꯈꯔ ꯐꯥꯊꯔꯒ ꯇꯞꯅ, ꯅꯊꯧ ꯆꯠꯆꯔꯨꯔꯣ. ꯆꯠꯂꯣ, ꯀꯩꯁꯨ ꯇꯧꯗꯦ. ꯅꯪꯕꯨ ꯇꯁꯦꯡꯅ ꯍꯦꯂꯣꯏꯔꯅꯤ? ꯑꯩꯅ ꯊꯥꯖꯕꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤꯗ ꯆꯞ ꯆꯥꯅ ꯊꯥꯖꯩ. ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯍꯦꯂꯣꯏꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯀꯞꯄꯒ ꯇꯣꯛꯈ꯭ꯔꯤ. ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯥꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ. ꯑꯃꯨꯛꯀꯁꯨ ꯅꯃꯪ ꯍꯪꯖꯤꯜꯂꯛꯏ. ꯍꯥꯏꯌꯨ, ꯅꯪ ꯇꯁꯦꯡꯅ ꯍꯦꯂꯣꯏ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯔꯥ? ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯅꯃꯪ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯃꯔꯥ ꯂꯩꯕ ꯑꯃꯒꯨꯝꯅ ꯍꯦꯂꯣꯏꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯇꯨꯅ ꯂꯩ. ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ. ꯃꯥꯅꯦ, ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ. ꯃꯥꯏꯕꯗꯨꯅ ꯉꯛꯅ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯈꯣꯌꯨꯝꯂꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯅ? ꯇꯧꯍꯩꯗꯕ ꯊꯕꯛꯅꯤꯅꯦ ꯃꯗꯣ. ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ. ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯑꯩꯒꯤ ꯃꯤꯡ ꯊꯕꯥꯇꯣꯟ. ꯑꯩꯅ ꯍꯦꯂꯣꯏ ꯁꯥꯕꯒꯤ ꯃꯔꯝ ꯈꯪꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯆꯠꯂꯣ, ꯅꯁꯥꯒꯤ ꯅꯊꯧꯗꯣ. ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯋꯥ ꯋꯥ ꯂꯥꯎꯅ ꯄꯥꯎ ꯇꯝꯂꯨꯆꯣ. ꯑꯩꯒꯤꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯌꯥꯝꯅ ꯂꯩ. ꯃꯥꯏꯕ ꯑꯗꯨꯅ ꯇꯞꯅ, ꯑꯩꯁꯨ ꯂꯪꯐꯩ ꯂꯥꯛꯄ ꯅꯠꯇꯦ. ꯃꯐꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯕꯗꯨꯗ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯅꯤ. ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ, ꯀꯣꯅꯨꯡꯗ ꯆꯠꯁꯤ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯕꯥꯇꯣꯟ, ꯑꯣ, ꯐꯔꯦ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ. ꯑꯩꯒꯤꯁꯨ ꯍꯥꯏꯅꯤꯡꯕ ꯋꯥ ꯌꯥꯝꯅ ꯂꯩ. ꯑꯁꯨꯝꯅ ꯊꯕꯥꯇꯣꯟꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯀꯣꯅꯨꯡꯗ ꯆꯠꯄꯗ ꯌꯥꯔꯛꯄꯗꯨꯗ ꯃꯥꯏꯕꯗꯨꯗꯤ ꯈꯔ ꯈꯖꯤꯛ ꯉꯛꯇꯛ ꯇꯧꯏ. ꯂꯥꯞꯇꯛꯅ ꯂꯩꯍꯧꯕ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯃꯈꯣꯏ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ. ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ. ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯑꯗꯨꯝꯅ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯁꯥꯔꯤꯕꯗꯤ? ꯃꯗꯣ ꯇꯧꯍꯩꯗꯕ ꯊꯕꯛ. ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯩꯔꯥꯛ ꯐꯪꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ. ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯪꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ. ꯍꯥꯏ, ꯀꯅꯥ ꯂꯩ? ꯅꯈꯣꯏ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯣ. ꯍꯦꯂꯣꯏ ꯁꯥꯗꯨꯅ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯝꯕꯤ ꯑꯃ ꯐꯥꯔꯤ.
ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯆꯣ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯂꯥꯛꯇꯕ ꯌꯥꯗꯦ, ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎ ꯆꯦꯜ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯏꯀꯩ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯁꯒꯣꯜ ꯄꯥꯎ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯇꯣꯟꯅ ꯍꯤꯂꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯅꯩ꯫ ꯄꯥꯃꯦꯜꯒ ꯑꯄꯣꯛꯄꯤꯅ ꯁꯥꯎꯅ, "ꯏꯁ! ꯍꯔꯦ ꯍꯔꯦ! ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗꯤ ꯃꯍꯥ ꯇꯧꯉꯝꯕꯤ ꯑꯁꯤꯅ ꯍꯦꯂꯣꯏ ꯁꯥꯗꯅ, ꯃꯥꯅ ꯄꯩꯁꯥ ꯂꯧꯊꯣꯛꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯂꯕ? ꯍꯦꯂꯣꯏ ꯁꯥꯔꯤꯕ, ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯅꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ꯫ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤꯗꯤ ꯃꯤꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯦꯛꯇ ꯍꯧꯔꯒ ꯆꯠꯂꯁꯤ, ꯈꯪꯅꯤꯗꯅ ꯇꯧꯉꯝꯕꯤꯗꯣ"꯫ ꯑꯃꯅ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, "ꯍꯣꯏꯅꯦ, ꯀꯌꯥꯗ ꯉꯝꯃꯤꯕꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯔꯕ ꯄꯪꯈ꯭ꯔꯕ ꯑꯁꯤꯗꯒꯤ ꯃꯗꯨꯒꯤ ꯇꯧꯉꯝꯕꯤꯅ ꯂꯧꯊꯣꯛꯂꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯝꯈ꯭ꯔꯦ, ꯁꯣꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯜꯂꯦ"꯫ ꯑꯃꯅ ꯑꯃꯨꯛ, "ꯅꯠꯇꯦ, ꯀꯔꯤꯅꯣꯕ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ? ꯈꯨꯜꯁꯤꯒꯤ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡ ꯑꯁꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ! ꯑꯁ, ꯑꯩ ꯈꯣꯏꯗꯧꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦꯗ꯫ ꯈꯪꯅꯤꯗꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯔꯅꯤꯗꯣ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯀꯥꯏꯁꯦ ꯀꯔꯤꯃꯠꯇ ꯀꯤꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ"꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯂꯁꯦ, ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨꯔꯁꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠꯂꯝꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ, ꯃꯥꯅ ꯆꯩꯅꯥ ꯈꯥꯡꯕꯗꯣ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ"꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯍꯧꯅꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯑꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯄꯤꯛ ꯍꯦꯛ ꯊꯟꯅ ꯇꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯩ꯫ "ꯏꯁ! ꯃꯁꯛꯄꯨ ꯀꯌꯥꯝ ꯐꯖꯕꯖꯥꯠꯅꯣꯅꯦ, ꯃꯥꯅ ꯍꯦꯂꯣꯏ ꯁꯥꯔꯒ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯑꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ, ꯀꯌꯥꯝ ꯐꯖꯕꯖꯥꯠꯅꯣ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁ, ꯃꯥꯁꯨꯅꯦ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯣꯟꯊꯣꯛꯅ ꯆꯣꯛꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯌꯨꯝ パンꯊꯣꯛꯈꯤꯒꯦ ꯂꯩꯇꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯗꯨꯝ ꯊꯥꯈ꯭ꯔꯗꯧꯗꯨꯕꯨ"꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯇꯣꯞꯄ ꯈꯔꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯩ꯫ ꯃꯐꯝ ꯑꯗꯨ ꯈꯣꯏ ꯄꯥꯏꯕꯒꯨꯝꯅ ꯉꯔꯪ ꯉꯔꯪ ꯍꯦꯛ ꯉꯪꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧ ꯂꯦꯡꯊꯣꯔꯛꯂꯒꯅꯤ, ꯑꯗꯨꯒ ꯋꯥꯌꯦꯜ ꯆꯠꯊꯕ ꯍꯧꯔꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯐꯝꯈ꯭ꯔꯦ꯫ ꯐꯝꯅꯥꯏꯕ ꯑꯇꯩ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯣꯏꯅꯃꯛ ꯂꯦꯡꯁꯤꯟꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡꯅ ꯊꯕꯥꯇꯣꯟꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯊꯕꯥꯇꯣꯟꯕꯨ ꯄꯨꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯀꯥꯡꯂꯨꯞ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯉꯥꯡꯂꯛꯏ, "ꯍꯥꯠꯂꯣ! ꯍꯥꯠꯂꯣ ꯇꯧꯉꯝꯕꯤꯁꯦ ꯍꯥꯠꯂꯣ! ꯍꯩ ꯑꯐꯥꯎꯕꯤ, ꯅꯪ ꯉꯁꯤꯗꯤ ꯂꯣꯏꯔꯅꯤꯗꯣ! ꯃꯁꯛꯅ ꯐꯖꯔꯤꯕ ꯄꯩꯁꯥꯅ ꯑꯣꯟꯊꯣꯛꯅ ꯆꯣꯛꯈ꯭ꯔꯦꯗ ꯏꯕꯦꯝꯃ"꯫ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧꯅ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯋꯥꯌꯦꯜ ꯆꯠꯊꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯨ ꯇꯥꯁꯤ"꯫ ꯊꯕꯥꯇꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯅꯨꯄꯤ ꯃꯆꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯔꯤꯕꯗꯤ? ꯍꯥꯏꯌꯨ, ꯈꯣꯌꯨꯝ ꯂꯥꯏ ꯁꯥꯕ ꯍꯥꯏꯕꯁꯤꯕꯨ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯅꯤꯅꯦ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯅꯪꯒꯤ ꯀꯔꯝꯕ ꯆꯩꯔꯥꯛꯅꯣ ꯍꯥꯏꯕꯗꯣ ꯂꯦꯞꯀꯗꯧꯔꯤꯕꯅꯤ"꯫ ꯊꯕꯥꯇꯣꯟꯅ ꯇꯞꯅ, "ꯏꯅꯤꯡꯊꯧ, ꯇꯣꯂꯕꯤ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯊꯕꯥꯇꯣꯟ ꯀꯧꯏ꯫ ꯑꯩꯒꯤ ꯈꯨꯜ ꯑꯁꯦ ꯑꯩꯅ ꯍꯦꯂꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯏꯕꯣꯛ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯩꯁꯨ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯈꯣꯌꯨꯝ ꯂꯥꯏ ꯁꯥꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯇꯧꯒꯦ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯗꯨꯅ ꯑꯩꯅ ꯐꯤꯕꯝ ꯑꯁꯦ ꯅꯝꯗꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯩ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯁꯛ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯔꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯥꯃꯦꯜꯒ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯛꯏ ꯍꯥꯏꯅ ꯑꯕꯣꯛꯅ ꯍꯥꯏ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯇꯩꯅꯁꯨ ꯍꯥꯏ꯫ ꯏꯃꯥ ꯏꯄꯥꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯕꯥꯇꯣꯟꯅ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯕꯗ ꯄꯥꯃꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗꯤ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯅꯁꯨ ꯊꯕꯥꯇꯣꯟꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯔꯤ ꯑꯁꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯕꯨ ꯊꯕꯥꯇꯣꯟꯗꯤ ꯃꯁꯛ ꯌꯥꯝꯅ ꯊꯤ꯫ ꯂꯥꯜꯂꯤꯕ ꯋꯥꯐꯝ ꯍꯥꯏꯕꯕꯨ ꯁꯛ ꯊꯤꯕ ꯐꯖꯕ ꯑꯁꯤꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯎ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯏ꯫ ꯃꯇꯝꯗꯣ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯄꯒꯤ ꯃꯇꯥꯡꯅꯤ꯫
ising sokpa chatpada, labuk chatpada, kadaidano hekta chatpada, mayamna lagnay. Ta Pamilgi nusibi laehe. Aidi inama kauradabani ko. Oiradabani na, natro. Inamagi mingse yam phajai sak thijarasu. Loirehe, adumai hainu thide kaisu. Aikhoi inamada adumai na haiba yabra. Mi kusu muzabagi wani. Asuk amna magul leirisibu. Ta Pamil lae. Inama warisana hauro akhoi chale. Thabaton di numito matomtani ikaibaga mihun thawon sudabaga mamai mamid adu pungangangi. Luktaduna tumilay Pamil Thabaton ubada. Hainadribara, ikairibara, mawong ama itaw taw. Nangdi sida kadawramiba. Lambi sorok sida kuina lega, yumda sa sasam. Asum na hairam laga handaga yenglamdana. Magi maruptuga prap chatkre Pamil Thabaton na karigumba amata. Kumbaga nang haubaja nate, Thabaton na khanjay. Yamna sauganba mali ta Pamil si. Thengnaba khudingi, kaubadi adum kaurei haibabu. Saurab hekta tawi. Magi sibu, aina taba atopa nupi nusinaba lay basala. Khangdreda, aidi mase, sum ngaujarakpagumna tawi. Asum na matomda nofet tawraduna Pamil na chatkiba aduda, haifet yenglaga layhawi. Somdana phana sangna laklabada, Pamil do, magi marup ton na hanglai. Itaw, kaigino nangna Thabaton hekta lambida thengnarabadi, sauri adum tawriduba. Sakta aduga masakto hek ubadane, khoidau hekta saugale. Thisu thigre oiba, sungay hek yeningde. Adudi pamdadi koyuranu kaini, hainadre haibadu utlodana. Thengnaba khudingi, kausu adum kawi, koka ngauzayda oiba. Ahan masen hainabani, hujungmakidi yasanadre. Karino, maral matum khara laybase, lagthokpa yabra yengge haina tawbani. Masaksidi sungay hek yeningde. Aina haise. Kanamtada haidokpa yariko. Hek haidokpada yenguna. Kibu kine, nusiba sasinadoiba. Hoine, Thabaton se, apokpi laikhidrabasu maral matumni kharadi thambirami. Yaye, ado, aisu itaugi mateng pangaki. Hayengwai phangadi khara yenasidana. Itaw, kanamda haidu oi. Ho, adumai hayudana. Ai yam phajaba pamba mi mapudi nate. Adubu magi masaksidine ka hemali yam hainadre adunan. Asumna hainaduna makoi ani yamna aruba wari mathang sanaduna chatminakre. Somdana amuk Thabaton mabok na yamna kanna atopa wakhal khandana bacheksina wa hairi. Numidang chak thongba matam insang semna mabok na tapna hairi. Bema ahal lamana hainaramba wafam. Wakhal langpai khanba yadeko. Pamil do kaisu yamna phataba angang di mandi. Nakhoi anibu luhongnaba hainaramlibase yamna nungsiba warinida. Thabaton khare ikairap tawna. Aba, kari warino, wari amasu layriba haisiba. Lay. Kari warino, kamay tawbuno haisiba. Hera, yamna nungsiba warinida. Pamil hoigi apokpa mapagi mapudo, mabuk mapaw yamna phabani. Nangi apokpa busu yamna luna tawzabani. Makhoigidi lausingdo yamna layba oide. Aduna, nangi apokpana kum khudingi chanau tangbagi cheng mayam ama pibani. Yamna nungsinana layminarakpani. Adubu, tamba ngamdaba miyoibagi mapok haibadu. Ahalni haina hana sigani, nahana kona sigani haiba laytedo. Khallubada mitki pise tarakanu haiba yade. Nangi apokpaga apokpigana. Aikhoidagi hana taibang thadokre. Loiramdagi mikupta taibangi awa ana khangdribi nangidam. Makhoi anina wajakibado. Maduda, Pamilgi mapubok isu thabagi damaktadi karisu khalun magi masu Pamilga luhonglaga mapa mamagi minungsi aduna manem makugi minungsi chapchana phangangani haiduna Pamilgi apokpasu yauna wasakibado. Maduda nangi apokpa apokpina aroiba oina no phet tawramlaba taibang thadokibado ngarangda oiraboi ningida. Khangde aboknaga sonjilakpani isubu mafam chana sinaba kaido pamlaini. Ngaikhoni he Pamildubu lambi langkhang thengnabadaga sukau koraktabro. Mitagi taragliba pirang adu khwangchet machi aduda taithoglaga hanglakpani tapna.
ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯧꯔꯛꯏꯗ ꯑꯕ ꯑꯗꯣ ꯅꯣꯛꯑꯒ ꯀꯧꯔꯛꯄꯗꯤ ꯀꯌꯥ ꯌꯥꯎꯗꯦ ꯁꯥꯎꯔꯞ ꯇꯧꯕ ꯑꯗꯨꯝ ꯃꯥꯜꯂꯤ ꯃꯁꯥꯒꯤꯔ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯍꯦꯔꯥ ꯑꯗꯨꯕꯨꯗꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯔꯛꯀꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯀꯥꯏꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯐꯔꯦ ꯊꯦꯡꯅꯕꯗ ꯀꯧꯅ ꯉꯥꯡꯅꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯔꯤꯁꯨ ꯈꯟꯖꯗꯦ ꯊꯕꯥꯇꯣꯟ ꯀꯧꯕꯨꯗꯤ ꯀꯧꯔꯛꯑꯦ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤꯗ ꯀꯤꯖꯩ ꯍꯌꯦꯡꯋꯥꯏ ꯑꯩꯕꯨ ꯊꯤꯅ ꯐꯨꯒꯗꯕ ꯃꯥꯜꯂꯤ ꯃꯁꯛꯇꯣ ꯃꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯂꯣꯏꯅ ꯀꯧꯅꯩ ꯑꯩꯅ ꯁꯛ ꯊꯤꯕꯁꯤꯗ ꯅꯣꯛꯅꯤꯡꯗꯕ ꯃꯥꯜꯂꯤ ꯇꯥ ꯄꯥꯃꯦꯟꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯊꯕꯥꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯤ ꯂꯤꯛꯂꯥꯒ ꯀꯕꯣꯛꯂꯩꯒ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯕꯥ ꯍꯩꯃꯥ ꯂꯩꯇꯖꯥꯠꯂꯣ ꯊꯕꯥ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯏꯁꯤꯡ ꯁꯣꯛꯎꯔꯁꯤ ꯀꯕꯣꯛꯂꯩꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯧꯔꯝꯗꯅ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯍꯩꯃꯥ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯀꯧꯕꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯈꯨꯝꯃꯛꯇꯦꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯊꯕꯥꯇꯣꯟ ꯃꯅꯤꯡꯂꯣꯝꯗꯒꯤ ꯄ꯭ꯔꯞ ꯂꯥꯛꯏ ꯂꯥꯛꯑꯦ ꯃꯅꯤꯡꯗ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯄꯤꯔꯨꯕꯅꯦ ꯆꯠꯂꯁꯤ ꯀꯕꯣꯛꯂꯩꯅ ꯅꯣꯛꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯁꯤꯡ ꯄꯤꯔꯨꯔꯤꯕ ꯐꯥꯒꯤ ꯅꯠꯇꯦ ꯊꯕꯥ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯑꯩꯁꯨ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯍꯦꯛ ꯇꯧꯔꯗꯅ ꯂꯤꯛꯂꯥꯅ ꯍꯥꯏꯔꯛꯄꯅꯤ ꯀꯕꯣꯛꯂꯩꯅ ꯍꯤꯡꯆꯥꯕꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯈꯧꯔꯥꯡꯉꯤ ꯍꯣꯏ ꯂꯧꯊꯣꯔꯛꯑꯒꯦ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩ ꯏꯁꯤꯡ ꯒꯔ ꯊꯛꯂꯤ ꯊꯕꯥꯇꯣꯟꯅ ꯄꯨꯊꯣꯔꯛꯄ ꯏꯁꯤꯡ ꯆꯥꯏꯁꯦꯟ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥꯅ ꯈꯔ ꯀꯜꯂꯞꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯈꯥꯛꯑꯣ ꯑꯩꯁꯨ ꯊꯛꯀꯦ ꯀꯕꯣꯛꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯍꯥꯒꯦ ꯇꯧꯏ ꯍꯥꯒꯦ ꯇꯧꯏꯍꯦ ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤꯗꯥꯏꯅꯦ ꯊꯛꯄ ꯑꯝꯇ ꯌꯥꯔꯣꯏ ꯑꯁ ꯄꯤꯔꯛꯑꯣ ꯃꯨꯟꯅꯕꯗꯅꯦ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯍꯩꯗꯣꯛꯄ ꯇꯥꯔꯦ ꯑꯁꯨꯝꯅ ꯂꯤꯛꯂꯥꯁꯨ ꯑꯃꯨꯛ ꯊꯛꯏ ꯍꯥꯎꯏꯍꯦ ꯏꯇꯥ ꯊꯕꯥꯇꯣꯟꯒꯤ ꯏꯁꯤꯡꯁꯦ ꯅꯣꯛꯅꯤꯡꯉꯛꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯗꯥꯏꯗ ꯏꯁꯤꯡ ꯈꯧꯔꯥꯡꯉꯛꯄꯁꯦ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯈꯪꯗꯤꯌꯦ ꯁꯨꯝ ꯈꯣꯡꯅ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯅꯣꯡꯃꯪꯕꯒꯤꯔ ꯀꯩꯅꯣ ꯑꯣꯝꯆꯥꯛꯅꯕ ꯑꯃꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯀꯕꯣꯛꯂꯩ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯒ ꯍꯣꯏꯅꯦ ꯅꯣꯡꯁꯤ ꯈꯔꯗꯤ ꯃꯪꯉꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝ ꯇꯥꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯦꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯨꯅ ꯃꯈꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯁꯣꯝꯗ ꯄꯥꯃꯦꯜ ꯃꯥꯒꯤ ꯃꯔꯨꯞ ꯈꯔꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯇꯛꯁꯤꯟꯕꯒ ꯏꯟꯁꯤꯟꯕꯒ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁ ꯏꯇꯥꯎꯒꯤꯁꯤꯗꯤ ꯌꯥꯝ ꯂꯨꯔꯤꯗ ꯑꯍꯜ ꯂꯃꯟ ꯌꯥꯎꯕ ꯋꯥꯐꯝꯅꯤꯅ ꯑꯗꯣ ꯑꯩ ꯂꯥꯏꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯇꯥꯎꯅ ꯊꯕꯥ ꯎꯔꯒ ꯁꯥꯎꯔꯪ ꯋꯥꯏꯔꯪ ꯇꯧꯕꯗꯣ ꯇꯧꯔꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯨ ꯅꯨꯡꯁꯤꯕ ꯁꯥꯔꯣ ꯑꯗꯨꯒ ꯈꯔ ꯂꯧꯊꯣꯛꯄ ꯌꯥꯅꯅꯕ ꯃꯈꯥ ꯇꯥꯕꯗꯤ ꯏꯇꯥꯎꯅ ꯍꯨꯟꯗꯣꯛꯀꯦ ꯄꯥꯝꯗꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏꯗꯅ ꯍꯣꯏꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯌꯦꯡꯋꯥꯏ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯆꯤꯡꯅꯔꯔꯣꯏ ꯀꯔꯤꯅꯣ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯃꯔꯥꯜ ꯑꯃ ꯍꯦꯛꯇ ꯀꯤꯠ ꯅꯝꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯕꯗꯤ ꯂꯩꯀꯥꯏꯅꯁꯨ ꯏꯇꯥꯎꯕꯨ ꯂꯥꯟꯅ ꯂꯧꯔꯔꯣꯏ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯄꯥꯃꯦꯜꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯌꯥꯝ фаре ꯍꯩꯁ ꯑꯥꯗ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯁꯤꯕꯨ ꯊꯕꯥꯇꯣꯟ ꯌꯥꯎꯏꯅꯦ ꯏꯇꯥꯎ ꯆꯞ ꯆꯥꯔꯦ ꯍꯧꯔꯣꯍꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯒꯗꯕꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯣꯛꯑꯒ ꯋꯥꯔꯤ ꯁꯥꯎ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯜꯂꯛꯀꯦ ꯏꯁꯤꯡꯒꯁꯦ ꯍꯣꯔꯦꯟ ꯊꯥꯡꯒꯠꯄꯤꯌꯨ ꯑꯁꯨꯝꯅ ꯄꯥꯃꯦꯜꯒꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯁꯤꯅ ꯏꯟꯁꯤꯟꯕꯗꯗꯤ ꯄꯥꯃꯦꯜ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯨ ꯏꯟꯕꯗ ꯐꯔꯤ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯕꯥꯇꯣꯟ ꯇꯝꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯌꯥꯎꯔꯤ ꯀꯕꯣꯛꯂꯩꯅ ꯍꯥꯟꯅ ꯎꯔꯛꯏ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯍꯩꯃꯥ ꯇꯥ ꯄꯥꯃꯦꯜꯅꯤꯅꯦ ꯑꯦ ꯅꯣꯛꯐꯦꯠꯀ ꯇꯧꯋꯦ ꯍꯩꯁ ꯏꯇꯥ ꯂꯤꯛꯂꯥ ꯑꯩꯈꯣꯏ ꯑꯅꯤ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯁꯤ ꯏꯇꯥ ꯊꯕꯥꯇꯣꯟꯒ ꯇꯥ ꯄꯥꯃꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯖꯅꯕ ꯊꯕꯥꯇꯣꯟ ꯄꯥꯈꯠꯅ ꯑꯁ ꯏꯇꯥ ꯑꯗꯨꯝ ꯂꯩꯌꯨ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯆꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯅꯣꯛꯏꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯣꯛꯄ ꯑꯣꯏꯔꯝꯃꯣꯏ ꯏꯁ ꯌꯥꯔꯦ ꯏꯇꯥꯒꯤ ꯅꯥꯛꯇꯝꯅ ꯂꯥꯛꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯅꯣꯡꯃꯗ ꯁꯨꯃꯥꯏꯅ ꯅꯣꯛꯆꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯠꯄꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯇꯥ ꯄꯥꯃꯦꯜꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯖꯅꯤꯡꯕ ꯃꯥꯜꯂꯤ ꯌꯥꯝ ꯍꯔꯥꯎꯏꯀꯣ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯅꯤ ꯃꯥꯡꯍꯟꯕ ꯐꯠꯇꯦ ꯏꯇꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯔ ꯂꯥꯞꯇꯛꯅ ꯊꯣꯛꯈ꯭ꯔꯦ ꯄꯥꯃꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯏ ꯊꯕꯥ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯍꯥꯟꯈꯩ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯄꯥꯃꯦꯜꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯋꯥꯍꯩ ꯈꯖꯤꯛ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯕꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯕꯅꯤ ꯄꯥꯈꯠꯄꯅꯤ ꯄꯨꯂꯞ ꯍꯦꯛ ꯄꯨꯟꯈ꯭ꯔꯦ ꯇꯞꯅ
ꯀꯕꯣꯛ ꯊꯣꯡꯕ. ꯍꯥ, ꯀꯩꯕ? ꯀꯕꯣꯛ ꯊꯣꯡꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ? ꯊꯕꯥꯇꯣꯟ ꯅꯤꯛꯂꯞ ꯇꯧꯅ. ꯅꯠꯇꯦ, ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯍꯥꯏꯕ. ꯇꯥ ꯄꯥꯃꯦꯜꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ? ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯊꯣꯡꯗ꯭ꯔꯤꯗ. ꯏꯁꯤꯡꯅ ꯆꯥꯝꯃꯒ ꯆꯥꯏ. ꯂꯥꯏꯔꯕ ꯀꯥꯏꯁꯦ ꯌꯥꯝꯅ ꯇꯣꯟꯈ꯭ꯔꯕꯖꯥꯠꯅꯤꯗ. ꯃꯤꯅꯗꯤ ꯏꯟꯁꯥꯡ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯊꯥꯖꯟꯗꯕ꯭ꯔꯅꯗꯤ ꯍꯦꯛꯇ ꯍꯥꯏꯕ. ꯑꯗꯨꯕꯨꯅꯦ, ꯏꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜꯅ ꯐꯧꯒ ꯃꯍꯨꯠ ꯁꯤꯟꯅꯕꯅꯤꯅ. ꯑꯁ ꯌꯥꯔꯦꯁꯦ. ꯑꯗꯣ ꯉꯁꯤꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯊꯦꯡꯉꯤ나. ꯍꯌꯦꯡꯒꯤꯗꯤ ꯑꯁꯤꯒꯤ ꯂꯝꯕꯤ ꯃꯄꯥꯁꯦ, ꯑꯁꯤꯒꯤ ꯎ ꯃꯈꯣꯡ ꯈꯔ ꯎꯔꯨꯝ ꯑꯣꯏꯕ ꯖꯒꯥ ꯑꯁ꯭ꯋꯥꯏꯗ ꯎꯅꯁꯤꯗꯅ. ꯉꯁꯤꯁꯨ ꯐꯖꯩ, ꯍꯌꯦꯡꯁꯨ ꯁꯨꯃꯥꯏꯅ ꯐꯖꯅ ꯂꯥꯛꯑꯣ. ꯊꯕꯥꯇꯣꯟ ꯏꯀꯥꯏꯅ ꯂꯨꯛꯊꯔꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯑꯩꯗꯤ ꯁꯛ ꯌꯥꯝꯅ ꯊꯤꯕꯅꯤꯅ ꯐꯖꯗꯦ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯏꯀꯥꯏ. ꯂꯣꯏꯔꯦꯍꯦ. ꯃꯥꯒꯤꯅ ꯂꯣꯏꯅ ꯍꯦꯟꯕꯅꯤ, ꯑꯩꯒꯤꯁꯨ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯤ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯐꯔꯦꯅꯦ, ꯉꯁꯤꯒꯤꯗꯤ ꯊꯦꯡꯈ꯭ꯔꯦ. ꯀꯗꯥꯏ ꯏꯁꯤꯡꯗꯣ ꯑꯩ ꯊꯥꯡꯒꯠꯄꯤꯔꯒꯦ. ꯍꯌꯦꯡ ꯉꯟꯇꯥꯅ ꯊꯣꯔꯛꯎꯀꯣ. ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯂꯛꯑꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯊꯕꯥꯇꯣꯟꯗꯨ ꯃꯇꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯟꯈ꯭ꯔꯦ. ꯁꯣꯝꯗꯅ ꯑꯃꯨꯛ ꯄꯥꯃꯦꯜ ꯑꯗꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯔꯗꯨꯅ ꯋꯥ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯏꯇꯥꯎ, ꯉꯥꯏꯈꯣꯅꯦ. ꯊꯕꯥꯇꯣꯟꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯣ? ꯉꯁꯥꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯤꯅꯣꯛꯁꯤꯡꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯗ. ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ, ꯍꯣꯏꯅꯦ, ꯅꯍꯥꯟꯈꯩꯗꯤ ꯁꯨꯛꯇꯣꯛꯑꯒ ꯊꯩꯔꯒ ꯆꯠꯄꯅꯤꯗꯣ. ꯑꯁ, ꯇꯥꯅꯤꯡꯗꯦꯍꯦ ꯅꯣꯏꯁꯤꯗꯤ. ꯁꯥꯁꯤꯟꯅꯕꯅꯤ ꯀꯩꯅꯣ. ꯁꯛꯇꯥꯁꯤꯗꯕꯨ ꯀꯔꯤ ꯌꯦꯡꯉꯒ ꯅꯨꯡꯁꯤꯗꯣꯔꯤꯒꯦ? ꯍꯌꯦꯡꯗꯤ ꯐꯖꯗꯣꯔꯤꯄꯣꯠꯅꯤ. ꯐꯅꯦꯛ ꯑꯉꯥꯡꯕꯒ ꯁꯦꯠꯂꯛꯑꯗꯤ ꯎꯇꯤꯟꯅ ꯏ ꯊꯣꯛꯄꯅꯤ ꯃꯥꯟꯗꯣꯏꯁꯦ. ꯑꯁ, ꯅꯪꯕꯨ ꯌꯦꯡꯕꯕꯨ ꯉꯝꯖꯒꯗ꯭ꯔꯣ? ꯅꯪꯅ ꯑꯉꯥꯡꯕ ꯁꯦꯠꯂꯛꯎ ꯀꯥꯏꯅꯒ ꯍꯥꯏꯗꯨꯕ. ꯍꯩꯗꯤ ꯍꯩꯈ꯭ꯔꯦ ꯏꯇꯥꯎ ꯅꯪꯁꯦ. ꯑꯩꯈꯣꯏꯅ ꯇꯥꯛꯄꯅ ꯈꯖꯤꯛꯈꯛ, ꯏꯇꯥꯎꯅ ꯍꯩꯔꯝꯕꯅ ꯃꯌꯥꯝ. ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯈꯔ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ. ꯈꯪꯗꯦ, ꯑꯩ ꯌꯥꯝꯗꯤ ꯍꯩꯅꯗ꯭ꯔꯦ ꯃꯥꯒꯤ ꯃꯁꯛꯁꯦ. ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ. ꯍꯦꯔꯥ, ꯌꯦꯡꯅꯤꯡꯗꯦꯗꯤ ꯍꯥꯏ, ꯑꯗꯨꯒ ꯉꯁꯥꯏꯗꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯗꯤ ꯏꯉꯛꯄꯨ ꯉꯛꯎꯔꯦꯅꯦ. ꯑꯣ ꯌꯥꯔꯦꯁꯦ, ꯇꯣꯛꯑꯁꯦ. ꯀ꯭ꯋꯥꯛ ꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯦ ꯍꯪꯆꯤꯠ ꯉꯥꯛꯇ ꯂꯥꯡꯁꯦ. ꯕꯤꯕꯨꯂꯥ ꯆꯨꯏ ꯑꯩ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯇꯣꯟ. ꯃꯨꯈ꯭ꯔꯕ ꯀꯨꯆꯨꯗꯨꯗ ꯄꯛꯀꯗ꯭ꯔꯥ ꯄꯛꯑꯣꯏꯗ꯭ꯔꯥ ꯏꯈꯟ ꯈꯟꯗꯗꯕ ꯃꯈꯩ ꯄꯥꯃꯦꯜꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯑꯉꯥꯡꯕꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯁꯦꯠꯆꯔꯤ. ꯃꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ. ꯑꯕꯣ, ꯑꯩꯅ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯁꯦ ꯄꯛꯇꯕ꯭ꯔꯥ? ꯌꯥꯝ ꯊꯤꯕ꯭ꯔꯣ? ꯃꯕꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ. ꯐꯖꯩ. ꯏꯁꯨꯗꯤ ꯏꯄꯛꯇ ꯄꯛꯆꯩ. ꯄꯛꯇꯕ ꯂꯩꯇꯦ. ꯀꯨꯆꯨ ꯃꯨꯕ ꯃꯤꯒꯤꯅꯤ ꯑꯉꯥꯡꯕ ꯍꯥꯏꯔꯤꯕ ꯃꯆꯨꯁꯤꯗꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯕꯥꯇꯣꯟꯗꯣ ꯍꯔꯥꯎꯖꯔꯝꯃꯤ. ꯀꯕꯣꯛ ꯂꯩꯒ ꯂꯤꯛꯂꯥꯒꯁꯨ ꯂꯥꯛꯏ. ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯟꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯃꯦꯜꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯃꯔꯨꯞ ꯈꯔꯅ ꯂꯥꯞꯇꯛꯅ ꯂꯩ. ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇ ꯊꯕꯥꯇꯣꯟ ꯇꯞꯅ ꯆꯪꯁꯤꯟꯈ꯭ꯔꯦ. ꯄꯥꯃꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯣ ꯑꯗꯨꯅꯤꯗꯅ, ꯍꯥꯏꯕꯒꯗꯤ ꯌꯥꯝ ꯏꯟꯗꯣꯏꯖꯥꯅꯤꯀꯣ ꯍꯌꯦꯡꯋꯥꯏ. ꯀꯌꯥꯗꯤ ꯐꯖꯔꯦꯁꯦ. ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯤ. ꯑꯩꯒꯤꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ ꯑꯣꯏꯕ. ꯊꯕꯥꯇꯣꯟ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯨꯛꯊꯔꯒ ꯂꯩ. ꯉꯥꯏꯍꯥꯛ ꯂꯩꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯁꯦ, ꯄꯩꯁꯥꯁꯦ ꯍꯣꯔꯦꯟ ꯏꯟꯁꯥꯡ ナꯄꯤ ꯂꯩꯅꯕ. ꯇꯥ ꯄꯥꯃꯦꯜꯅ ꯏꯟꯖꯥꯡ ꯆꯥꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯊꯕꯥꯇꯣꯟꯅ ꯊꯥꯖꯗꯅ ꯑꯁꯨꯝꯅ ꯄꯤꯔꯛꯄꯁꯤꯗ ꯄꯥꯃꯦꯜꯗꯤ ꯏꯉꯛ ꯉꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯕꯁꯨ ꯂꯦꯝꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ. ꯌꯥꯔꯅꯤꯗ, ꯅꯨꯄꯥ ꯑꯩꯅ ꯄꯤꯒꯗꯕꯅꯤ. ꯑꯩ ꯂꯧꯔꯣꯏꯗ, ꯍꯥꯞꯆꯤꯟꯈꯣ. ꯃꯇꯦꯡ ꯄꯥꯡꯅꯕꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ? ꯑꯩꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯄꯤꯕꯅꯤ. ꯁꯦ, ꯂꯧꯁꯤꯟꯕꯤꯌꯨ. ꯑꯁꯨꯝꯅ ꯊꯕꯥꯇꯣꯟꯅꯗꯤ ꯏꯆꯝ ꯆꯝꯅ ꯈꯜꯂꯒ ꯍꯥꯏꯖꯔꯤꯕ. ꯊꯕꯥꯇꯣꯟꯅ ꯅꯝꯗꯅ ꯄꯤꯔꯦ ꯄꯥꯃꯦꯜꯗ ꯇꯞꯅ. ꯑꯁ, ꯂꯧꯕ ꯇꯥꯔꯤꯕꯣ ꯑꯩꯕꯣ? ꯏꯗꯤ ꯏꯀꯥꯏꯍꯦ. ꯑꯁꯨꯝꯅ ꯄꯥꯃꯦꯜꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯑꯋꯥꯕ ꯋꯥꯔꯤ ꯍꯥꯏꯖꯤꯟꯗꯨꯅ ꯍꯦꯟꯖꯤꯟꯅ ꯂꯤꯁꯤꯟꯗꯨꯅ ꯊꯕꯥꯇꯣꯟꯗꯒꯤ ꯄꯩꯁꯥ ꯁꯨꯝ ꯂꯧꯊꯣꯛꯂꯝꯃꯤ. ꯊꯕꯥꯇꯣꯟ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯏꯆꯝ ꯆꯝꯅ ꯑꯇꯣꯞꯄ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯗꯨꯝ ꯄꯤꯔꯝꯃꯤ. ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯂꯩꯇ꯭ꯔꯕꯁꯨ ꯊꯕꯥꯇꯣꯟ ꯍꯣꯏꯒꯤꯗꯤ ꯃꯔꯜ ꯃꯊꯨꯝ ꯈꯔꯗꯤ ꯊꯝꯕꯤꯔꯝꯃꯤ. ꯃꯗꯨꯃꯛꯀꯤ ꯈꯜꯂꯒ ꯄꯥꯃꯦꯜꯅ ꯊꯕꯥꯇꯣꯟꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯃꯤꯠꯀꯤ ꯄꯤꯔꯥꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ. ꯊꯕꯥꯇꯣꯟꯅ ꯀꯞꯅ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯕꯣꯛꯇꯨ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯗꯒꯤ ꯑꯩ ꯄꯥꯃꯦꯜꯗ ꯂꯨꯍꯣꯡꯈꯤ. ꯑꯩꯒꯤ ꯂꯟꯊꯨꯝ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯏꯁꯥꯅ ꯌꯥꯅ ꯄꯥꯃꯦꯜꯗ ꯃꯤꯡ ꯑꯣꯟꯈꯤ. ꯑꯩꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯕꯣꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯑꯩꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ.
ꯄꯥꯃꯦꯜꯅ ꯑꯩꯕꯨ ꯁꯛ ꯊꯤ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯐꯨꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ꯫ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯦꯛ ꯀꯞꯂꯒ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯑꯩ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯌꯨꯝ ꯑꯃꯒꯤ ꯁꯪꯒꯣꯜꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯑꯩꯗꯤ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯑꯕꯣꯛꯅ ꯑꯆꯨꯝꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛ ꯐꯖꯅꯕ ꯃꯪꯇꯥꯛ ꯑꯃꯁꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯉꯁꯤ ꯐꯖꯔꯤꯕ ꯁꯛ ꯑꯁꯦ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯄꯩꯁꯥ ꯂꯟ ꯊꯨꯝ ꯑꯃꯨꯛ ꯍꯟꯅ ꯂꯧꯖꯕꯅꯤ꯫ ꯑꯩ ꯄꯦꯟꯅꯗꯤ ꯂꯃꯟ ꯈꯨꯝꯗꯦ, ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯊꯕꯥꯇꯣꯟ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯑꯃꯗꯒꯤ ꯊꯥꯡ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯁꯠꯇꯣꯛꯂꯒ ꯃꯁꯥ ꯃꯇꯣꯝꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯄꯥꯃꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯄꯥꯃꯦꯜ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈ꯭ꯔꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯔꯥꯜ ꯂꯩꯕꯁꯤꯡꯗꯤ ꯅꯤꯡꯊꯧꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯈ꯭ꯔꯦ꯫